Man tarabo. Yara maliko. Nai do sangi microphone on tawramdre do karino sound am satrena. Yeng mane zikta. Ya le rame. Mitrang na bro saksarabo hai sadriye. Sak se ngak wali. Kang lai dream sound tadre. Yara bro zikti yaram do male bro. Microphone se on taw de le rame do aiso kai gina sound thok tri se na yeng waga microphone se auto oi le rame. Ado semjar kamne. Ya mane khalle mai je kitang mamba maliko ai mai je tang mai tang than ge tang som sai ki se. Oke, kita ngalam dong male. King ba luang na haise bro Redmi Note 13 Pro se dum keno sinabat nungai bro hai Redmi Note 13 Pro se sinabat si nungai ma je ai huji huji aina recommend tawbadagi ma pai het imana pam pai ma se sinabati kui re ma di khara kui re ado keno tawe ma gi camera se simdi camera simdi problem yam lai aduna ai wakhandadi Redmi Note 13 Pro se hojiki oinadi matam du da di keno tawbako hojiki oinadi ai le heningdre duna taba dui price range da topa Realme gi 13 Pro Plus ka lai ba dumba oina yenganinge magi camera se nungai tamina matam khara le kanda camera gi issue se hekta leire aduna marak marak ta khoi gi phone se restart ka tawdragadi camera se amomu hang chat pa dumai tawe aduna 13 Pro Plus se dum tawningdre mitrang na tare tare hai thank you bro comment tawbirai do ai so ngasai yari yadri ra khangudrabne do mayam aina live tawraise keno haitare mayam da su mamang da su mayam de hairabne ko mi se khayam changa ga di aina haise moi ta hawra di hena noi dawne mamang da comment tawre mayam video yengbiriba leptana yengbiriba sida comment tawbirei ba mayam se adum video duga chana chana ba adagi kaigumba tanja do da khangninguba natragana atoba phone anouba amagi matang da khangninguba leigena yengamba adumba mayam ama comment tawre mayam su thengna birangoni ko ado ai ju dum mayam ba comment di ai side tagi ini hek thengna baga ni khangde ini hek sangbaga ini hek ngambaga di reply di dum tawjabane ba aduda muk mayam na haini se phone se ꯑꯗꯨꯒꯤ ꯐꯣꯟꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯐꯣꯟꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅꯀꯣ ꯐꯣꯟꯁꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯁꯨꯅꯕ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯩꯗ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯁꯦꯝꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯃꯛ ꯑꯩ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯂꯣꯏꯔꯒ ꯑꯃꯗꯤ ꯁꯦꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯨ ꯉꯝꯗꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯀꯥꯟꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯐꯣꯟꯁꯦ ꯉꯁꯤꯗꯩꯅ ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯆꯍꯤꯒ ꯐꯥꯈ꯭ꯔꯕ ꯐꯣꯟꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯅꯤꯅꯗꯤ ꯑꯗꯨꯝ ꯄꯥꯝꯕꯕꯨꯗꯤ ꯄꯣꯠꯇꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯤꯗꯗꯤ ꯆꯥꯅꯕ ꯈꯤꯇꯪ ꯋꯥꯠꯂꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯑꯐꯕ ꯐꯣꯟꯒꯨꯝꯕ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝꯕꯗꯣ ꯑꯩ ꯁꯦꯝꯖꯗꯕꯅꯦꯕ ꯑꯗꯨꯗ ꯁꯦꯝꯗꯕꯗꯨꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯇꯦ ꯍꯥꯏꯗꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯎꯋꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯉꯁꯤ ꯂꯥꯏꯛ ꯇꯧꯔꯛꯏꯁꯦ ꯑꯩ ꯃꯗꯨꯗꯣ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒ ꯆꯥꯅꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯗ ꯉꯝꯗꯕꯗꯒꯤ ꯑꯃ ꯑꯅꯤ ꯋꯥꯠꯍꯧꯕꯁꯤ ꯊꯅꯥꯟ ꯊꯧꯕ ꯂꯩꯕꯗꯨꯗꯤ ꯑꯩ ꯉꯥꯛꯄꯤꯒꯅꯦꯅ ꯑꯗꯨꯝꯇꯪ ꯊꯝꯖꯒꯦ ꯑꯗꯨꯒ ꯒꯣdzilla X Kong ꯍꯥꯏ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯔꯦ ꯕ꯭ꯔꯣꯒꯤꯁꯦ ꯕ꯭ꯔꯣ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯃꯤꯡꯁꯤꯅ ꯇꯥꯛꯇ꯭ꯔꯕꯅꯤꯅ ꯏꯌꯥꯝꯕ ꯀꯩ ꯃꯊꯦꯜ ꯍꯥꯎꯕꯤꯔꯒꯦ ꯍꯥꯏ ꯏꯌꯥꯝꯕ ꯍꯥꯏꯁꯤꯅꯗꯤ ꯕ꯭ꯔꯣ ꯑꯣꯏꯔꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯆꯥꯛꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯊꯦꯡ ꯊꯦꯡ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯥꯛꯁꯦ ꯈꯔ ꯋꯥꯠꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯗꯨ ꯁꯤ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯦ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤ 14 ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯔꯒꯗꯤ ꯆꯥꯔꯦ ꯍꯥꯏꯅ ꯆꯥꯗ꯭ꯔꯒꯅ ꯆꯥꯗꯦ ꯍꯥꯏꯅ ꯀꯃꯦꯟ ꯑꯃ ꯑꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯣ ꯀꯤꯡꯕ ꯂꯨꯋꯥꯡꯅ 1 month ꯐꯥꯗ꯭ꯔꯤꯌꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯀ꯭ꯔꯦꯛ ꯂꯥꯛꯑꯦ ꯋꯥꯔꯦꯟꯇꯤ ꯕꯤꯗꯤ ꯂꯩ ꯑꯗꯣ ꯄꯥꯔꯠ ꯂꯩꯇꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯋꯥꯔꯦꯟꯇꯤ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯁꯦꯝꯍꯟꯕꯤꯔꯣ ꯑꯗꯨꯗ ꯁꯦꯝꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯔꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯄ꯭ꯂꯦꯁꯃꯦꯟꯒꯤ ꯃꯣꯏ ꯄꯣꯂꯤꯁꯤꯒꯨꯝꯕ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯃꯣꯏ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯣꯏꯗ ꯍꯧꯖꯤꯛ ꯃꯣꯏꯗ ꯍꯥꯏꯔꯨꯔꯒ
ꯃꯣꯏꯗ ꯈꯪꯍꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯄꯥꯔꯠ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯧꯕꯅꯤꯅꯀꯣ ꯋꯥꯔꯦꯟꯇꯤꯒꯤ ꯑꯗꯨꯏ ꯃꯅꯨꯡꯗ ꯌꯥꯔꯛꯇꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯑꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯇꯦꯟꯁꯟ ꯂꯧꯕꯤꯔꯨꯔꯅꯨ ꯑꯗꯨꯝ ꯃꯣꯏꯒ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯔꯠ ꯂꯩꯔꯦ ꯁꯦꯝꯇꯣꯛꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯣ ꯑꯗꯨꯅ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣꯏ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯗꯨꯀꯥꯟ ꯅꯠꯇ꯭ꯔꯒꯅ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯗꯤ ꯁꯦꯝꯍꯟꯕꯤꯔꯨꯔꯅꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯔꯣꯁꯟ ꯔꯦꯖꯤ ꯍꯥꯏꯅ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔ ꯈꯪꯕ ꯂꯩꯔꯗꯤ ꯂꯣꯀꯦꯁꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯞ ꯆꯥꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯔꯥꯏꯗ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯀꯔꯥꯏꯒꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩ ꯃꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯅꯦꯠꯇ ꯒꯨꯒꯜꯗ ꯊꯤꯕ ꯃꯇꯝꯗꯗꯤ ꯊꯣꯛꯑꯦ ꯑꯗꯣ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯥꯎꯠꯂꯦꯠ ꯀꯝꯄꯅꯤꯅ ꯑꯣꯏꯕ ꯍꯥꯡꯕ ꯑꯥꯎꯠꯂꯦꯠꯀ ꯑꯗꯨꯝꯕ ꯈꯦꯠꯅꯕꯗꯤ ꯂꯩꯕꯅꯤ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯕꯅꯦ ꯁꯦꯝꯕ ꯌꯥꯕꯀꯣ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯍꯥꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯁꯤꯅ ꯁꯦꯝꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯃꯣꯏꯗ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯋꯥꯔꯦꯟꯇꯤ ꯀꯣꯚꯔ ꯇꯧꯋꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯁꯦꯝꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯃꯔꯛꯇ ꯗꯤꯜ ꯑꯃ ꯂꯩꯅꯔꯒ ꯁꯦꯝꯅꯕꯅꯦꯕꯀꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯀꯝꯄꯅꯤꯅ ꯍꯥꯡꯕ ꯑꯥꯎꯠꯂꯦꯠ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯒꯤ ꯁ꯭ꯇꯥꯐ ꯊꯝꯗꯣꯏꯅꯤ ꯃꯣꯏ ꯃꯁꯥꯃꯛꯅ ꯔꯟ ꯇꯧꯖꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝꯕꯗꯨꯅ ꯍꯦꯟꯅ ꯐꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔꯗꯗꯤ ꯃꯗꯨꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯝꯄꯅꯤ ꯑꯌꯥꯝꯕ ꯄꯥꯛ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝꯕꯩꯁꯤ ꯈꯔꯗꯤ ꯋꯥꯠꯂꯦ ꯋꯥꯠꯂꯤꯁꯤ ꯃꯔꯝꯁꯤꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁꯁꯤ ꯏꯌꯥ ꯌꯥꯗꯦꯗꯅꯀꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯊꯝꯃꯒ ꯑꯣꯐꯤꯁ ꯑꯃ ꯂꯧꯔꯛꯑꯒ ꯔꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯒꯗꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯀꯝꯄꯅꯤꯁꯨ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯒꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯦ ꯈꯤꯇꯪ ꯄꯤꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯤ ꯀꯁꯇꯃꯔ ꯃꯁꯤꯡ ꯌꯥꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏ ꯍꯥꯡꯉꯛꯇꯕꯅꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅꯗꯤ ꯍꯥꯡꯉꯛꯀꯗꯧ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯟ ꯁꯤꯖꯤꯟꯅꯗꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯃꯔꯤ ꯃꯉꯥ ꯂꯩꯅꯔ ꯃꯇꯝꯅꯤꯅꯀꯣ ꯁꯣꯏꯗꯅ ꯊꯨꯅ ꯍꯥꯡꯉꯛꯀꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯈꯥꯗ ꯅꯣꯟ ꯑꯦꯝ ꯋꯥꯏ ꯇꯤ ꯍꯥꯏꯌꯦ ꯕ꯭ꯔꯣ IQ12ꯁꯦ ꯀꯌꯥꯃꯨꯛ ꯐꯒꯦ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯎꯗ꯭ꯔꯦꯀꯣ ꯂꯩꯔꯒ ꯁꯣꯐꯋꯦꯌꯔ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯈꯔ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ IQ12ꯁꯦ ꯐꯩ ꯁꯣꯐꯋꯦꯌꯔ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯃꯣꯏꯒꯤ OSꯇꯣ ꯍꯣꯏ ꯃꯣꯏꯒꯤ ꯀꯁꯇꯃꯥꯏꯖꯦꯁꯟ ꯇꯧꯕ OS ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀꯗꯤ ꯃꯥꯟꯅꯔꯔꯣꯏꯀꯣ ꯇꯣꯉꯥꯟꯕ ꯀꯂꯔ OS ꯑꯗꯩ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯂꯩꯗꯅ ꯁꯦꯝꯁꯪꯒꯤ One UI ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯔꯦꯗꯃꯤꯒꯤ MIꯒꯤ ꯍꯥꯟꯅ MI UI ꯀꯥꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯄꯔ OS ꯀꯥꯏꯅ ꯑꯗꯨꯝꯕꯗꯨꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯀꯁꯇꯃꯥꯏꯖꯦꯁꯟ ꯈꯔ ꯍꯥꯞꯆꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯁꯤꯖꯤꯟꯅꯔꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯉꯥꯛꯇꯅꯤꯅꯀꯣ ꯁꯣꯐꯋꯦꯌꯔꯁꯦ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯨ ꯑꯗꯨꯝ ꯈꯥꯡꯕ ꯍꯥꯏꯗꯤ ꯒꯦꯝ ꯁꯥꯟꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯕ ꯐꯣꯟꯅꯤꯅꯀꯣ ꯑꯩ ꯁꯤꯒꯤ ꯐꯣꯟꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯦꯝꯃꯤ ꯑꯗꯨꯒꯤ ꯐꯣꯟꯗꯨ ꯈꯛꯇꯒꯤꯗꯤ ꯅꯠꯇꯦ ꯐꯣꯟ ꯈꯔ ꯈꯟꯒꯠꯂꯀꯥꯟꯗ ꯂꯨꯄꯥ 90,000 ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯒꯠꯂꯒ ꯈꯔ ꯁꯦꯝꯃꯤ ꯑꯗꯨꯁꯤꯡꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯐꯖꯅ ꯄꯟꯖꯈꯤꯕꯅꯦ ꯑꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯁꯦꯝꯕ ꯂꯣꯏꯗꯣꯔꯦ ꯌꯥꯝ ꯊꯨꯅ ꯊꯥꯒꯠꯂꯛꯑꯅꯤ ꯅꯣꯡ ꯅꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝꯇꯪ ꯉꯥꯏꯕꯤꯔꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯨꯝ ꯐꯣꯟꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯔꯕꯅꯤ ꯀꯪꯂꯩ ꯗ꯭ꯔꯤꯝꯁꯅ ꯕ꯭ꯔꯣ ꯐꯣꯟꯁꯦ ꯍꯦꯚꯤ ꯒꯦꯝꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯦ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯔꯤꯖꯣꯂꯨꯁꯟ ꯍꯟꯊꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦꯕꯀꯣ ꯃꯥꯒꯤ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯕꯤꯌꯨꯀꯣ ꯃꯥꯒꯤ ꯀꯦꯃꯦꯔꯥꯒꯤ ꯔꯤꯖꯣꯂꯨꯁꯟ ꯍꯟꯊꯅꯤꯡꯉꯥꯏ ꯃꯆꯥꯛ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯥꯒꯤ ꯍꯥꯞꯄꯤꯕ ꯍꯥꯔꯠꯋꯦꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯗꯨꯗ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯑꯦꯅꯤ ꯍꯥꯔꯠꯋꯦꯌꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯍꯟꯊꯔꯤꯁꯦ ꯒꯦꯝꯁꯨ ꯁꯥꯟꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯐꯕ ꯍꯥꯞꯄꯕ ꯑꯗꯩꯗꯤ ꯕꯦꯇ꯭ꯔꯤꯁꯨ ꯑꯃꯨꯛ ꯆꯥꯎꯍꯟꯕ ꯌꯥꯗꯕꯅꯤ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯕꯅꯤ ꯕꯦꯇ꯭ꯔꯤꯁꯨ ꯃꯌꯥꯝ ꯆꯥꯎꯍꯜꯂꯕ ꯑꯗꯩ ꯑꯃꯨꯛ ꯏꯁꯀ꯭ꯔꯤꯟꯁꯨ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯇꯣ ꯅꯦꯝꯃꯒꯗꯤ ꯒꯦꯝ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯇꯨꯁꯨ ꯑꯃꯨꯛ ꯋꯥꯡꯍꯜꯂꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝꯕ ꯀꯨꯂꯤꯡ ꯁꯤꯁꯇꯦꯝꯃꯨꯛ ꯍꯥꯞꯄꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯤꯆꯔꯁꯇꯣ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯦ ꯄꯤꯁꯜꯂꯀꯥꯟꯗꯨꯗ ꯉꯁꯥꯏ ꯀꯝꯄꯅꯤꯁꯨ ꯄ꯭ꯔꯣꯐꯤꯠ ꯂꯩꯅꯕ ꯍꯣꯠꯅꯕꯅꯤꯅ ꯄꯩꯁꯥ ꯑꯗꯨ ꯂꯨꯄꯥ 1.5 ꯂꯥꯈ 2 ꯄꯤ ꯍꯥꯏꯇꯥꯔꯦ ꯀꯅꯥꯁꯨ ꯂꯩꯔꯣꯏꯗꯅꯀꯣ ꯑꯗꯨ ꯂꯨꯄꯥ 30,000 ꯑꯃꯨꯛ ꯐꯪꯒꯠꯂꯛꯇꯣꯏꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯗꯨꯅ ꯀꯗꯥꯏꯗ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯕ ꯌꯥꯒꯗꯒꯦꯅ ꯀꯔꯝꯕ ꯄꯣꯠꯇ ꯈꯤꯇꯪ ꯍꯟꯊꯍꯜꯂꯒ ꯀꯝꯄꯅꯤꯁꯤꯡꯅ ꯃꯃꯜꯁꯨ ꯍꯣꯡꯅ ꯌꯣꯟꯕ ꯑꯗꯣ ꯄ꯭ꯔꯣꯐꯤꯠꯁꯨ ꯂꯩꯕ ꯌꯥꯒꯗꯒꯦꯅ ꯊꯤꯔꯛꯄꯗ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯤ ꯀꯌꯥ ꯁꯦꯡꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯁꯦꯡꯕ ꯁꯦꯟꯁꯔ ꯑꯐꯕ ꯁꯦꯟꯁꯔ ꯍꯥꯞꯄꯛꯇꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯒꯦꯝ ꯁꯥꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯦꯃꯦꯔꯥ ꯁꯦꯡꯉꯛꯇꯕ ꯅꯠꯇꯦꯕ
ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯋꯥꯏꯈꯣꯝꯅ ꯏꯅꯥꯎ ꯅꯣꯠ CE4ꯁꯤ ꯕꯦꯇ꯭ꯔꯤꯁꯤ ꯈꯔ ꯁꯥꯒꯠꯂꯤ, ꯃꯁꯤ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯗꯨꯒ ꯃꯁꯤ ꯄꯣꯛꯈꯥꯏꯕ ꯌꯥꯕꯒꯤ ꯆꯥꯡ ꯂꯩꯒꯗ꯭ꯔꯥ? ꯑꯩꯗꯤ ꯒꯦꯝꯕꯨꯗꯤ ꯁꯥꯟꯅꯗꯦ ꯍꯥꯏ꯫ OnePlus Nord CE4ꯁꯦ ꯁꯥꯒꯠꯂꯤꯗꯣ ꯀꯩꯅꯣꯅꯅꯦ, ꯃꯥꯒꯤ ꯁꯣꯐꯋꯦꯌꯔꯗꯨꯒ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ꯫ ꯄ꯭ꯔꯣꯁꯦꯁꯔꯗ ꯑꯩꯈꯣꯏ ꯊꯔꯃꯦꯜ ꯀꯥꯏꯅ ꯇꯦꯁ ꯃꯌꯥꯝ ꯇꯧꯋꯤꯗꯅ, ꯃꯣꯏ Antutu ꯁ꯭ꯀꯣꯔ ꯀꯥꯏꯅ ꯔꯟ ꯇꯧꯕꯗꯨꯗ ꯃꯥ ꯀꯌꯥꯝ ꯌꯥꯝꯅ ꯍꯤꯠ ꯀꯩꯅꯣ ꯇꯧꯋꯤ, ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯋꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯦꯕꯀꯣ꯫ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅ ꯍꯤꯠ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯃꯥꯅ ꯁꯥꯒꯠꯂꯤ ꯍꯥꯏꯗꯅ ꯐꯣꯟ ꯑꯌꯥꯝꯕ ꯂꯣꯏ ꯁꯥꯒꯠꯂꯤ, ꯑꯗꯨꯗꯤ ꯈꯔꯗꯤ ꯂꯣꯏ ꯁꯥꯒꯠꯅꯩ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯨꯗ ꯍꯦꯛꯇ ꯀꯥ ꯍꯦꯟꯅ 40-50ꯒ ꯂꯥꯟꯈ꯭ꯔꯀꯥꯟꯗ ꯇꯦꯝꯄꯔꯦꯆꯔꯁꯦ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯂꯀꯥꯟꯗ ꯄꯣꯛꯈꯥꯏꯕ ꯀꯥꯏꯁꯤꯗꯤ ꯕꯦꯇ꯭ꯔꯤꯗꯨ ꯍꯤꯠ ꯌꯥꯝ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕꯩ ꯋꯥꯅꯤ, ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯥꯒꯠꯂꯦꯅ ꯄꯣꯛꯈꯥꯏꯒꯗꯧ ꯅꯠꯇꯦ꯫ ꯐꯣꯟ ꯑꯌꯥꯝꯕ ꯑꯗꯨꯝ ꯁꯥꯒꯠꯂꯤ, ꯑꯩꯅ ꯄꯥꯏ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯁꯥꯒꯠꯂꯤ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗꯀꯣ꯫ ꯑꯗꯨꯗꯤ ꯃꯍꯧꯁꯥꯅꯤ, ꯑꯗꯨꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯁꯥꯒꯠꯂꯕ ꯁꯥꯒꯠꯂꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯝ ꯂꯩꯔꯕꯅꯤꯅ ꯆꯥꯔꯖ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯒꯦꯝ ꯁꯥꯟꯅꯕꯤꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯝ ꯐꯔꯦ꯫ ꯒꯦꯝ ꯁꯥꯟꯅꯕꯤꯗꯕ, ꯆꯥꯔꯖ ꯇꯧ ꯇꯧꯅꯀꯣ, ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯆꯥꯔꯖ ꯇꯧ ꯇꯧꯅ ꯐꯣꯟꯗꯣ ꯃꯦꯠꯄꯤꯗꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯦꯇ꯭ꯔꯤꯗꯨꯁꯨ ꯃꯥꯒꯤ ꯆꯥꯡ ꯑꯃ ꯅꯥꯏꯅ ꯆꯪꯖꯔꯅꯤ, ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯄꯒꯤ ꯃꯔꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯣꯛꯈꯥꯏꯕꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯗꯥꯎ ꯌꯥꯗꯕ ꯃꯤ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯦꯕ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯀꯅꯤ, ꯃꯉꯣꯟꯗ ꯊꯣꯛꯀꯅꯤ ꯇꯝ ꯉꯝꯕ ꯅꯠꯇꯦ꯫ ꯀꯝꯄꯅꯤꯅ ꯁꯥꯔꯤꯁꯤ ꯀꯥꯏ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯂꯤꯁꯤꯡ ꯂꯥꯛꯇ ꯁꯥꯔꯤꯅꯦ, ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯂꯩꯕ ꯑꯃꯅꯤ ꯊꯣꯛꯂꯛꯄ, ꯗꯥꯎ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄ, ꯑꯗꯨꯗꯤ ꯍꯧꯅ ꯁꯥꯅꯦ, ꯑꯗꯨꯝ ꯊꯣꯛꯀꯅꯦꯕꯀꯣ꯫ ꯑꯗꯨꯗꯩꯗꯨꯗ ꯍꯦꯛꯇ 100% ꯀꯅꯥꯁꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ, ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ WR ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯁꯦ ꯀꯩꯅꯣꯁꯤꯗ ꯊꯣꯛꯏꯗ꯭ꯔꯥ? ꯑꯣ, ꯃꯈꯥꯗ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯀꯃꯦꯟ ꯌꯥꯝ ꯂꯥꯜꯂꯝꯃꯦ, ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯩꯅ ꯈꯜꯂꯨꯔꯦ꯫ 7 Colors ꯀꯪꯂꯩꯄꯥꯛꯅ ꯕ꯭ꯔꯣ, ꯑꯩ ꯐꯣꯟꯁꯦ Redmi 11 Prime 5Gꯅꯦ, ꯂꯩꯕꯒ 15 days ꯁꯨꯕꯗ ꯏꯁꯤꯡꯗ ꯇꯥꯁꯜꯂꯨꯕꯗꯒꯤ ꯑꯣꯟ ꯍꯥꯡꯕꯗ ꯌꯥꯈꯤꯗ꯭ꯔꯦ, ꯀꯨꯏꯅ ꯇꯥꯈꯤꯕꯁꯨ ꯅꯠꯇꯦ, ꯁꯦꯝꯊꯣꯛꯑꯔꯣꯏꯗ꯭ꯔꯥ? ꯀꯨꯏꯅ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯑꯦ, ꯊꯣꯛꯑꯔꯣꯏ ꯀꯥꯏꯅ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯑꯦ, ꯁꯤ ꯁꯨꯡꯊꯣꯛ ꯊꯣꯛꯑꯔꯣꯏꯗ꯭ꯔꯥ? Redmi 11 Prime 5G ꯂꯩꯕꯗ ꯉꯥꯏꯔꯤꯉꯩꯗ ꯏꯁꯤꯡ ꯇꯥꯁꯜꯂꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ, ꯈꯤꯇꯪꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯅꯤ ꯁꯦꯝꯕ ꯁꯨꯡꯊꯣꯛ ꯊꯣꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ꯫ ꯁꯦꯝ ꯇꯥꯔꯒꯁꯨꯀꯣ, ꯃꯥ ꯄꯥꯔꯠ ꯈꯔꯗꯤ ꯁꯤꯟꯗꯕ ꯌꯥꯔꯣꯏꯕ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ, ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯁꯠꯇꯣꯛꯄ ꯌꯥꯗꯦꯗꯅ꯫ ꯃꯃꯥꯡ ꯑꯩ ꯐꯣꯟ ꯂꯥꯛꯄꯗꯗꯤ ꯕꯦꯇ꯭ꯔꯤ ꯂꯧꯊꯣꯛꯄ ꯌꯥꯏ, ꯁꯤꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯂꯣꯏꯅ ꯍꯥꯡꯗꯣꯛꯄ ꯌꯥꯏꯗꯅꯀꯣ, ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯕꯅꯤꯅ ꯕꯦꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯀꯅꯦꯛꯇꯦꯠ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤ, ꯁꯝꯖꯟꯅꯔ ꯂꯩꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯅ ꯋꯥꯇꯔ ꯄ꯭ꯔꯨꯐꯀꯨꯝꯕ, ꯋꯥꯇꯔ ꯑꯦꯁꯤꯁꯇꯦꯟꯒꯨꯝꯕ ꯐꯣꯟ ꯑꯣꯏꯗꯕꯅꯤ꯫ ꯏꯁꯤꯡ ꯇꯥꯁꯟꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕ ꯃꯥꯒꯤ ꯋꯥꯌꯔꯗꯨꯒꯤ ꯀꯔꯦꯟꯇꯨꯅ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯄ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯥꯔꯠꯁꯤꯡ, ꯀꯝꯄꯣꯅꯦꯟꯁꯤꯡ ꯆꯥꯛꯄ ꯌꯥꯎꯈ꯭ꯔꯦꯕ꯫ ꯆꯥꯛꯄ ꯌꯥꯎꯕꯗꯨꯅꯅꯦꯕ ꯉꯁꯥꯏꯒꯤ ꯌꯥꯗ꯭ꯔꯤꯗꯣ, ꯑꯣꯟ ꯇꯧꯕ ꯌꯥꯗ꯭ꯔꯤꯗꯣ꯫ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯀꯗꯥꯏꯗ ꯀꯔꯤ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯐꯖꯅ ꯊꯤꯗꯣꯛꯑꯒ ꯃꯗꯨ ꯁꯤꯟꯗꯣꯛꯄ ꯃꯇꯝꯗꯗꯤ ꯌꯥꯅꯦꯕꯀꯣ꯫ ꯑꯗꯨ ꯃꯣꯏꯅ ꯄꯥꯔꯠ ꯂꯩꯇꯕꯩ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯕ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣ ꯃꯣꯏ ꯀꯔꯤ ꯂꯩꯕꯗꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯌꯥꯐꯝꯗꯤ ꯊꯣꯛꯏ, ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯒꯅꯤ꯫ ꯑꯗꯣ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯃ ꯍꯥꯏꯖꯅꯤꯡꯕꯅ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯣꯏꯔꯤꯕ ꯐꯣꯟꯁꯤ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯒꯨꯝꯕ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯐꯣꯟꯁꯦ ꯊꯛ ꯂꯥꯎ ꯈꯨꯡꯒꯠꯄꯤꯕꯒ ꯈꯨꯗꯛꯇꯗꯤ ꯃꯨꯠꯇꯕꯅꯦꯕꯀꯣ꯫ ꯑꯩꯒꯤ ꯐꯣꯟꯗꯨꯁꯨ ꯏꯁꯤꯡꯗ ꯃꯌꯥꯝ ꯇꯥꯔꯨꯔꯦ ꯃꯃꯥꯡꯗ, ꯑꯩ OnePlus ꯀꯤ ꯑꯃ ꯄꯥꯏꯔꯝꯃꯦ, ꯑꯗꯨ ꯏꯁꯤꯡ ꯇꯥꯔꯨꯔꯦ, ꯋꯥꯇꯔ ꯄ꯭ꯔꯨꯐꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯀꯣꯚꯔ ꯍꯥꯡꯗꯣꯛꯄ ꯉꯝꯃꯒꯗꯤ ꯉꯝꯃꯦ, ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯡꯗꯣꯛꯄ ꯌꯥꯔꯒꯗꯤ ꯈ꯭ꯋꯥꯏ ꯕꯦꯁ ꯑꯣꯏꯔꯦꯀꯣ꯫ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯔꯣ ꯐꯖꯅ ꯀꯪꯅ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯀꯣ, ꯐꯣꯟ ꯂꯨꯄꯥ 25,000 20 ꯄꯤꯕꯗꯣ ꯃꯥꯡꯗꯩ ꯁꯔꯨꯛꯄꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯣꯟ ꯄꯥꯏꯗꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯥꯗ ꯐꯖꯅ ꯐꯧꯗꯣꯛꯄꯤꯔꯣ꯫ ꯑꯗꯣ ꯑꯩꯁꯨ ꯇꯧꯋꯦ, ꯑꯗꯣ ꯐꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ, ꯁꯤꯅ ꯅꯨꯡꯁꯥꯗꯗꯤ ꯑꯣꯟꯁꯤꯟꯕꯤꯒꯅꯣꯕ, ꯅꯨꯡꯁꯥꯗꯒꯤ ꯁꯨꯃꯥꯏꯅ ꯎꯞꯁꯜꯂꯒ ꯐꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯐꯖꯅ ꯀꯪꯉꯀꯥꯟꯗ ꯀꯪꯉꯅꯤ, ꯃꯅꯨꯡꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯣꯟ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯈꯤꯕ ꯑꯩꯒꯤꯗꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯏꯁꯤꯡ ꯀꯃꯥꯏꯅ ꯆꯪꯈꯤꯕꯅꯣ, ꯃꯐꯝ ꯆꯥꯗꯅ ꯆꯪꯈꯤꯕꯗꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯁꯦꯝꯕ ꯌꯥꯅꯦꯅ ꯈꯜꯂꯦ꯫ ꯑꯗꯣ ꯌꯥꯐꯝꯁꯨ ꯊꯣꯛꯑꯦ, ꯑꯝꯇꯪ ꯈꯪꯅ ꯆꯥꯟꯅꯕ ꯗꯨꯀꯥꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗꯒ ꯑꯝꯇꯪ ꯆꯠꯂꯒ ꯃꯣꯏꯗꯤ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ, ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯑꯗꯣ RW ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯃꯅꯤꯄꯨꯔꯅ ꯏꯌꯥꯝꯕꯒꯤ ꯚꯣꯏꯁꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯍꯣꯏ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯐꯗꯤ ꯐꯖꯗꯕꯅꯦꯕ, ꯍꯧꯖꯤꯛꯁꯨ ꯂꯣꯛ ꯈꯔ ꯊꯨꯡꯗꯩ ꯇꯧꯕꯒꯤ ꯕꯣ ꯂꯥꯎꯕꯅꯦ꯫ ꯑꯗꯨꯝ ꯉꯥꯡꯕꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ, ꯁꯨꯝ ꯇꯥꯈꯤꯕꯒꯤ, ꯁꯨꯝ ꯇꯣꯏꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯣꯏꯕꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯀꯩꯁꯨ ꯐꯖꯔꯝꯃꯣꯏ꯫
ꯀꯣꯟꯊꯧꯖꯝ ꯖꯣꯟꯁꯟꯅ Redmi Note 10S ꯁꯦ ꯑꯍꯥꯟꯕꯗꯗꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯉꯦ ꯀꯨꯏꯔ ꯁꯦꯡꯉꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯏꯌꯥꯝꯕꯅ ꯍꯥꯏꯈꯤꯕꯗ ꯁꯣꯐꯋꯦꯌꯔ ꯆꯥꯅꯔꯛꯇꯕꯩꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏ ꯀꯩꯅꯣꯅꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯣꯏ ꯁꯣꯐꯋꯦꯌꯔ ꯆꯥꯅꯔꯛꯇꯕꯒꯤꯅꯤ ꯍꯥꯏꯅꯃꯛꯇꯤ ꯑꯩ ꯍꯥꯏꯔꯝꯗꯧ ꯃꯥꯟꯗꯦ ꯍꯣꯏ ꯍꯥꯏꯔꯝꯃꯒꯁꯨ ꯉꯁꯤ ꯑꯃꯨꯛ ꯐꯖꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯡꯁꯦ ꯑꯦꯅꯤ ꯐꯣꯟ ꯑꯁꯤꯗꯤ ꯑꯦꯄꯜꯒꯤ ꯐꯣꯟ ꯐꯥꯎꯗ ꯇꯧꯋꯦꯕ ꯁꯤ ꯃꯇꯥꯡꯗ ꯀꯣꯔꯠꯇꯒ ꯀꯦꯁ ꯇꯧꯅꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯃꯦꯔꯤꯀꯥꯗꯔꯣꯝꯗꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯦꯃꯦꯔꯥꯁꯦ ꯍꯥꯟꯅ ꯌꯥꯎꯔꯤꯕ ꯁꯦꯡꯉꯝꯃꯤꯕꯒꯤ ꯆꯥꯡꯗꯣ ꯁꯦꯡꯉꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯀꯝꯄꯅꯤꯁꯤꯡꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯕꯛꯁꯅꯤ ꯈꯪꯗꯦ ꯀꯩ ꯃꯣꯏꯅ ꯍꯥꯞꯆꯜꯂꯦꯕ ꯃꯌꯦꯛ ꯁꯦꯡꯗꯅꯕꯒꯤꯗꯃꯛꯇ ꯁꯤ ꯊꯑꯣꯏꯒꯤ ꯀꯝꯄꯅꯤ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯋꯦꯕ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯐꯣꯟ ꯃꯌꯦꯛ ꯁꯦꯡꯕ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯉꯁꯤꯁꯦ ꯂꯩꯔꯨꯔꯦꯕ ꯑꯗ ꯐꯣꯟꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯔꯒ ꯆꯍꯤ 5 ꯇꯔꯨꯛ 3 10ꯃꯨꯛ ꯆꯠꯂꯦꯅ ꯈꯜꯂꯁꯤꯅꯦ ꯆꯠꯄꯕꯨꯗꯤ ꯂꯩꯇꯕꯁꯨ ꯌꯥꯎꯏ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯀꯦꯃꯦꯔꯥꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯆꯍꯤ 4 5 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥ ꯇꯥꯔꯗꯤ ꯃꯊꯪ ꯀꯝꯄꯅꯤꯗꯨꯅ ꯑꯇꯣꯞꯄ ꯐꯣꯟ ꯑꯃ ꯂꯣꯟꯆ ꯇꯧꯕꯗ ꯀꯅꯥꯅꯣ ꯂꯩꯕꯤꯗꯣꯏꯁꯦ ꯃꯣꯏ ꯄꯣꯠ ꯁꯤꯠꯂꯔꯣꯏꯗꯅꯀꯣ ꯑꯗꯣ ꯊꯑꯣꯏꯒꯤ ꯄꯥꯏꯔꯤ ꯐꯣꯟꯗꯣ ꯃꯌꯦꯛ ꯁꯦꯡꯉꯛꯇꯕꯗꯤ ꯍꯦꯡ ꯆꯠꯁꯜꯂꯛꯑꯗꯤ ꯑꯁ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯐꯣꯟꯁꯦ ꯁꯤ ꯅꯠꯇꯕ ꯑꯃ ꯁꯤꯜꯂꯒꯦ ꯀꯥꯏꯅꯒ ꯃꯁꯤ ꯇꯧꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯅꯧꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ Android 13 ꯂꯩꯔꯝꯕꯗꯒꯤ 14 ꯂꯥꯛꯑꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯏ ꯑꯣ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯃꯔꯝ ꯆꯥꯕ ꯃꯇꯝꯗ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯐꯋꯦꯌꯔ ꯌꯥꯝ ꯂꯣꯏꯅ ꯑꯞꯗꯦꯠꯁꯦ ꯉꯥꯏꯇ ꯂꯥꯛꯄꯅꯤꯅ ꯀꯅꯥꯁꯨ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯇꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯇꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯠꯁ ꯅ꯭ꯌꯨ ꯑꯣꯏꯅ ꯊꯥꯕꯗꯣ ꯁꯤꯒꯤ ꯑꯞꯗꯦꯠꯁꯤꯅ ꯀꯔꯤ ꯄꯤꯔꯛꯀꯗꯣꯏꯅꯣ ꯁꯣꯐꯋꯦꯌꯔꯗ ꯀꯦꯃꯦꯔꯥꯗ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯄꯔꯐꯣꯔꯃꯦꯟꯁꯇ ꯍꯦꯟꯒꯠꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯕꯦꯇ꯭ꯔꯤꯒꯤ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯍꯥꯞꯆꯤꯜꯂꯛꯏꯔꯥ ꯀꯥꯏꯗꯣ ꯂꯣꯏ ꯊꯥꯕꯅꯦ ꯑꯗꯨꯏꯗꯨꯒ ꯃꯥꯅ ꯄꯤꯔꯤꯕ ꯑꯞꯗꯦꯠꯁꯤꯗꯤ ꯐꯅꯤꯅꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯞꯗꯦꯠ ꯇꯧꯕꯤꯕ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯆꯥꯟꯅꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯃꯁꯤ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅꯅꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯣꯃꯣꯔꯖꯤꯠ ꯆꯤꯔꯣꯝꯅ ꯆꯥꯔꯦ ꯍꯩꯌꯦ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯑꯍꯥꯎꯕ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯀꯩ ꯃꯊꯦꯜꯅꯣ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯐꯣꯟꯁꯦ ꯂꯩꯔꯒ ꯊꯥ ꯑꯃꯃꯨꯛ ꯁꯤꯖꯤꯟꯅꯔꯒ ꯀꯨꯏꯅ ꯊꯥ ꯇꯔꯨꯛꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯊꯥ ꯑꯃꯃꯨꯛ ꯁꯤꯖꯤꯟꯅꯔꯒ ꯀꯨꯏꯅ ꯊꯥ ꯇꯔꯨꯛꯃꯨꯛ ꯁꯤꯖꯤꯟꯅꯕꯗ ꯏꯁꯇꯣꯔ ꯊꯝꯕꯁꯦ ꯕꯦꯇ꯭ꯔꯤꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏ ꯏꯁꯇꯣꯔ ꯊꯥ ꯇꯔꯨꯛꯃꯨꯛ ꯁꯤꯖꯤꯟꯅꯗꯕꯤꯗ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯁꯤꯖꯤꯟꯅꯗꯕꯤꯗ ꯊꯝꯕꯁꯦ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏ ꯁꯤꯖꯤꯟꯅꯗꯕꯤꯗ ꯊꯝꯕꯁꯦ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝ ꯇꯥꯔꯒꯗꯤ ꯊꯥ ꯇꯔꯨꯛꯃꯨꯛ ꯁꯤꯖꯤꯟꯅꯗꯕꯤꯗ ꯊꯝꯕꯁꯤꯅꯦ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯃꯥꯏ ꯕꯦꯇ꯭ꯔꯤꯗꯣ ꯗꯦꯠ ꯑꯣꯏꯈꯤꯗꯅꯕ ꯐꯣꯟꯗꯨꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯗꯦꯠ ꯑꯣꯏꯈꯤꯗꯅꯕ ꯃꯔꯛꯇ ꯊꯥ ꯑꯃꯅꯤ ꯂꯩꯔꯀꯥꯟꯗ ꯕꯦꯇ꯭ꯔꯤꯗꯣ ꯗꯥꯎꯟ ꯆꯠꯈꯤꯗꯅꯕ ꯆꯥꯔꯖ ꯇꯧꯕꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯁꯤꯖꯤꯟꯅꯗꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯥꯔ ꯌꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯅꯤꯄꯨꯔꯅ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯚꯤꯗꯤꯑꯣ ꯈꯛꯇ ꯊꯥꯒꯠꯅꯤꯡꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯟꯇꯦꯟꯒꯗꯤ ꯍꯥꯞꯅꯤꯡꯗꯕ꯭ꯔꯥ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯈꯪꯖꯅꯤꯡꯉꯤ ꯑꯩꯗꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯑꯇꯣꯞꯄ ꯀꯟꯇꯦꯟꯗꯤ ꯊꯥꯒꯠꯂꯣꯏ ꯃꯔꯝꯗꯤ ꯊꯥꯒꯠꯄ ꯌꯥꯏ ꯑꯗꯣ ꯊꯥꯒꯠꯂꯣꯏ ꯍꯥꯏꯁꯦ ꯑꯩ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯕꯥꯏꯜ ꯐꯣꯟꯒꯨꯝꯕ ꯑꯗꯩ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯦꯕ꯭ꯂꯦꯠꯀꯨꯝꯕ ꯂꯦꯞꯇꯣꯞꯀꯨꯝꯕ ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯀꯨꯝꯕ ꯕ꯭ꯂꯨꯇꯨꯠ ꯍꯦꯗꯁꯦꯠꯀꯨꯝꯕ ꯂꯩꯗꯅꯀꯣ ꯑꯁꯤꯒꯨꯝꯕ ꯒꯦꯖꯦꯠꯁꯤꯡ ꯑꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯈꯛꯇꯪ ꯑꯣꯏꯅ ꯑꯩ ꯊꯥꯒꯠꯆꯒꯦ ꯍꯥꯏꯅ ꯁꯦꯝꯕꯅꯤ ꯊꯥꯒꯠꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯗ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡꯗꯨꯒꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯍꯦꯟꯁ ꯑꯣꯟ ꯇꯧꯕ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯆꯦꯅꯦꯜꯅꯤ ꯊꯥꯒꯠꯄꯗꯤ ꯌꯥꯏ ꯀꯣꯟꯇꯦꯟ ꯃꯌꯥꯝ ꯑꯃꯅ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡ ꯊꯥꯒꯠꯂꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯊꯥꯒꯠꯂꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯃꯤꯛꯁ ꯀꯣꯟꯇꯦꯟ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯃꯨꯛꯕꯥꯡ ꯆꯥꯕꯩ ꯑꯃꯨꯛ ꯊꯥꯒꯠꯄ ꯍꯌꯦꯡꯅ ꯑꯃꯨꯛ ꯆꯠꯄ ꯀꯣꯏꯕ ꯆꯠꯄꯩ ꯕ꯭ꯂꯣꯛ ꯊꯥꯒꯠꯄ ꯍꯪꯆꯤꯠ ꯑꯃꯨꯛ ꯐꯣꯟ ꯊꯥꯒꯠꯄ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩ ꯄꯥꯝꯖꯗꯕꯒꯤꯅꯤ ꯑꯩ ꯊꯥꯒꯠꯂꯔꯣꯏ ꯁꯤ ꯆꯦꯅꯦꯜꯁꯤꯗꯗꯤꯀꯣ ꯑꯗꯨꯝ ꯑꯩꯁꯨ ꯕ꯭ꯂꯣꯒꯤꯡ ꯇꯧꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯇꯣꯉꯥꯟꯅ ꯆꯦꯅꯦꯜ ꯑꯃ ꯑꯩ ꯍꯥꯡꯉꯒ ꯊꯝꯈ꯭ꯔꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯥꯞꯇ꯭ꯔꯤ ꯃꯇꯝ ꯁꯪꯗꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯕ ꯉꯝꯗꯕꯒꯤꯀꯣ ꯑꯩꯒꯤ ꯃꯤꯡꯁꯤꯒ ꯃꯥꯟꯅꯅ GB4 Lifestyle ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯩ ꯕ꯭ꯂꯣꯒꯤꯡ ꯇꯧꯒꯦꯅ ꯈꯜꯂꯤ ꯃꯇꯝ ꯈꯔ ꯃꯇꯨꯡꯗꯁꯨ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯣ ꯍꯥꯡꯗꯣꯛꯑ ꯊꯝꯃꯦ ꯑꯗꯣꯝꯗꯅ ꯑꯗꯨꯒꯨꯝꯕ ꯀꯣꯟꯇꯦꯟꯁꯤꯡꯗꯣ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯗꯤ ꯁꯨꯞꯅꯇꯒꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯒꯦꯖꯦꯠꯁꯀꯨꯝꯕꯒꯤ ꯃꯇꯥꯡ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯑꯣꯏꯅ ꯍꯥꯞꯆꯒꯦꯅ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯖꯕꯒꯤꯅꯤ ꯕ꯭ꯔꯣ ꯑꯟꯇꯤꯇꯨ ꯁ꯭ꯀꯣꯔꯁꯦ ꯐꯣꯟꯗꯨꯒꯤ ꯑꯣ ꯑꯦꯁꯀꯤꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯟꯇꯤꯇꯨ ꯁ꯭ꯀꯣꯔꯁꯦ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯟꯇꯤꯇꯨ ꯁ꯭ꯀꯣꯔ ꯔꯟ ꯇꯧꯕꯁꯦ
ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯔꯅꯤ ꯁꯣꯐꯋꯦꯌꯔꯗꯒꯤ ꯍꯧꯔꯒ ꯍꯥꯔꯗꯋꯦꯌꯔꯗꯒꯤ ꯍꯧꯔꯒ ꯃꯥ ꯂꯣꯏ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯋꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯈꯛ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯗ ꯃꯥꯒꯤ ꯁꯤꯡꯒꯜ ꯀꯣꯔ ꯃꯜꯇꯤ ꯀꯣꯔ ꯀꯥꯏꯅ ꯂꯩ ꯁꯤꯡꯒꯜ ꯀꯣꯔꯒꯤ ꯁ꯭ꯀꯣꯔꯅ ꯁꯨꯛꯅꯤ ꯃꯜꯇꯤ ꯀꯣꯔꯅ ꯁꯨꯛꯅꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯥꯅ ꯏꯟ ꯗꯤꯇꯦꯜꯁ ꯃꯥ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ ꯃꯥꯒꯤ ꯊ꯭ꯔꯁꯇꯤꯡ ꯏꯁꯨ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯁ ꯃꯥ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯔꯟ ꯇꯧꯔ ꯌꯦꯡꯉꯣ ꯑꯗꯨꯗꯩꯗꯨꯗ ꯀꯌꯥꯝ ꯐꯪꯒꯦ ꯁ꯭ꯀꯣꯔꯗꯣ ꯀꯌꯥꯝ ꯐꯪꯒꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯕ ꯌꯥꯕꯅꯦ ꯑꯗꯨꯗ ꯔꯣꯁꯟ ꯇ꯭ꯔꯦꯖꯤꯟ ꯍꯥꯏꯌꯦ ꯄ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯋꯥꯟ ꯄ꯭ꯂꯁꯅꯦ 100 ꯋꯥꯠ ꯑꯗꯨ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯍꯥꯏ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ 100 ꯋꯥꯠ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 4ꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯒꯤ ꯍꯧꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ 100 ꯋꯥꯠꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯔꯤꯃꯦꯝꯕꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯌꯥꯗ꯭ꯔꯤꯗꯣ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯁꯤ ꯆꯥꯔꯖꯤꯡ ꯆꯪꯉꯛꯇꯦꯅ ꯇꯧꯕꯁꯦ ꯁꯤꯒꯤꯁꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯤ ꯏꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯀꯅꯥꯅꯣꯝꯗꯁꯨ ꯑꯩ ꯍꯥꯏꯈꯤꯕ ꯃꯥꯜꯂꯦ ꯁꯣꯐꯋꯦꯌꯔ ꯏꯁꯨ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯝꯇꯪ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯕꯤꯒꯦꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯋꯤꯇꯔꯗ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁ ꯍꯥꯏꯈ꯭ꯔꯦꯗꯅꯀꯣ ꯃꯣꯏꯒꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯂꯩꯕꯅꯤꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯃꯨꯛꯇꯪ ꯃꯣꯏꯗ ꯃꯦꯜ ꯃꯆꯥ ꯄꯥꯔꯁꯣꯅꯦꯜ ꯃꯦꯜ ꯑꯣꯏꯅꯀꯣ ꯃꯣꯏꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕ ꯌꯥꯕꯅꯦꯕ ꯑꯗꯨꯗ ꯊꯥꯕꯤꯔꯣꯕ ꯑꯩ ꯏꯁꯨꯁꯦ ꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯃꯣꯏꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯃꯐꯝꯗꯨꯗꯒꯤ ꯃꯣꯏꯅ ꯁꯣꯐꯋꯦꯌꯔ ꯏꯁꯨꯗ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯝꯇꯅꯤ ꯇꯣꯉꯥꯟꯅ ꯃꯣꯏꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯑꯃꯒ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯀꯥꯟꯗ ꯐꯤꯛꯁ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯆꯥꯔꯖꯤꯡꯒꯤ ꯏꯁꯨ ꯂꯩꯗꯣ ꯆꯥꯔꯖ ꯆꯪꯈꯤꯗ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯑꯗꯨꯒꯤ ꯅꯠꯇꯅ ꯃꯔꯝ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀꯣꯟꯊꯧꯖꯝ ꯖꯣꯟꯁꯟꯅ ꯏꯌꯥꯝꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯈꯤꯒꯦ ꯁꯣꯐꯋꯦꯌꯔꯁꯦ ꯗꯥꯎꯟꯒ꯭ꯔꯦꯗ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯏꯁꯥꯅ ꯑꯗꯨꯝ ꯃꯁꯤ ꯁꯣꯐꯋꯦꯌꯔ ꯗꯥꯎꯟꯒ꯭ꯔꯦꯗ ꯇꯧꯕꯁꯦ ꯏꯁꯥꯅ ꯇꯧꯕꯁꯦ ꯌꯥꯏ ꯑꯗꯨꯒ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯣꯐꯋꯦꯌꯔꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯦꯟꯗ꯭ꯔꯣꯏꯗ 13 ꯌꯥꯎꯔꯝꯃꯦꯕ 14 15 ꯍꯥꯞꯆꯜꯂꯨꯔꯦꯕ ꯑꯩꯗ 14ꯗ ꯍꯟꯊꯒꯦꯒ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝꯕꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯐꯦꯛꯇꯔꯤ ꯔꯤꯁꯦꯠ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨꯗ ꯐꯦꯛꯇꯔꯤ ꯔꯤꯁꯦꯠ ꯇꯧ ꯀꯥꯟꯗꯗꯤ ꯑꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯗꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯗꯦꯇꯥ ꯃꯌꯥꯝꯁꯦ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯥꯡꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯝꯄꯅꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯂꯩꯔꯨꯕ ꯑꯍꯥꯟꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯅꯦꯕ ꯍꯟꯖꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯑꯇꯩ ꯃꯦꯃꯣꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯏꯔꯦꯁ ꯇꯧꯈ꯭ꯔꯀꯥꯟꯗ ꯑꯍꯥꯟꯕ ꯃꯀꯣꯛꯄꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯗꯥꯎꯟꯒ꯭ꯔꯦꯗ ꯇꯧꯊꯕꯁꯦ ꯑꯗꯨꯒꯤ ꯑꯣꯞꯁꯟꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯁꯣꯐꯋꯦꯌꯔꯗꯣ ꯍꯥꯞꯆꯤꯟꯕ ꯇꯥꯕ ꯑꯗꯨꯒ 7 ꯀꯂꯔꯁ ꯀꯪꯂꯩꯄꯥꯛꯅ ꯏꯌꯥꯝꯕ ꯌꯥꯝ ꯇꯥꯡꯕꯁꯨ ꯅꯠꯇꯕ ꯄꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯕ ꯅꯨꯡꯉꯥꯏꯕ ꯗ 20K ꯃꯨꯛꯇ ꯂꯩꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯇꯥꯡꯕꯁꯨ ꯄꯥꯏꯅꯤꯡꯉꯦ ꯑꯇꯥꯡꯕꯁꯨ ꯂꯩꯕ ꯉꯝꯗꯦ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯅꯥꯁꯨ ꯁꯦꯜ ꯄꯥꯏꯕ ꯅꯠꯇꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯍꯥꯟꯅꯗꯒꯤ ꯄꯣꯛꯊꯣꯔꯛꯄꯗ ꯄꯩꯁꯥ ꯄꯥꯏ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯀꯩꯔꯥꯛ ꯊꯥꯔ ꯊꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯈꯔꯅ ꯄꯪꯄꯥꯏ ꯄꯥꯏꯕ ꯋꯥꯅꯤ ꯑꯇꯩꯗꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯇꯥꯟꯖꯔꯒ ꯁꯨꯔꯒ ꯅꯣꯝꯃꯒ ꯄꯥꯏꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯆꯥꯟꯅꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯄꯥꯎꯇꯥꯛ ꯑꯃꯈꯛꯅꯦ ꯌꯥꯝ ꯍꯩꯕ ꯈꯪꯕꯒꯤ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯍꯥꯏꯅꯩ ꯇꯥꯟꯅꯩꯗꯅꯀꯣ ꯂꯥꯏꯔꯅ ꯄꯣꯛꯄꯗꯤ ꯄꯥꯞ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏꯔꯅ ꯄꯣꯛꯑꯒ ꯂꯥꯏꯔꯅ ꯁꯤꯕꯁꯤꯗꯤ パꯞꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯕꯅꯤ ꯄꯩꯁꯥ ꯄꯥꯏꯅꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ 20,000 ꯄꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯅꯐ ꯌꯥꯝ ꯁꯐꯤꯁꯤꯌꯦꯟ ꯏꯅꯐ ꯑꯣꯏꯔꯕ ꯐꯣꯟ ꯑꯃꯅꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯄꯟꯖꯈꯤꯕꯅꯦ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯃꯤꯀꯣ ꯁꯤꯗꯩꯁꯤꯗ ꯁꯦꯜ ꯑꯃ ꯂꯥꯛꯑꯅꯤ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ 10,000 ꯄꯥꯏ ꯇꯥꯔꯗꯤ 15ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯃꯌꯥꯝ ꯂꯩ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯣꯀꯣ F6 ꯀꯁꯦ ꯂꯩꯍꯧꯕ ꯌꯥꯔꯦ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯁꯦꯝꯁꯪꯒꯤ A35ꯀ ꯂꯩꯔꯤꯕ ꯐꯣꯟꯁꯦ ꯑꯗꯨꯝꯕꯁꯨ ꯂꯩꯍꯧꯕ ꯌꯥꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯍꯟꯊꯔꯛꯑꯒꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 13,000 ꯇꯔꯥꯇꯔꯦꯠꯀ ꯄꯤꯕ 53ꯒꯤ ꯆꯥꯡꯗ ꯄꯤꯔꯤꯕꯅꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ CE3 ꯂꯥꯏꯠꯀꯗꯣ ꯐꯕꯅꯦ ꯑꯗꯨꯝ 10ꯒꯤ ꯃꯅꯨꯡꯗꯀꯣ ꯑꯗꯩꯗꯤ ꯃꯣꯇꯣ G85 ꯂꯩꯔꯤꯗꯅ ꯑꯗꯨꯝꯕꯁꯤꯡꯗꯨ ꯃꯔꯛꯇ ꯑꯃ ꯍꯦꯛꯇ ꯂꯩꯕ ꯌꯥꯔꯦ ꯑꯣꯐꯔ ꯂꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯡꯉꯅꯤ 10,000ꯗꯣ 10 ꯇꯤꯡꯉꯔꯣꯏ 15 ꯇꯧꯔꯒ 5 ꯑꯃ ꯂꯩꯃꯟ ꯌꯥꯔꯅꯤ ꯑꯗꯨꯒ ꯅꯣ ꯅꯦꯝ ꯋꯥꯏꯇꯤꯅ iQOO 12ꯅ ꯐꯗꯣꯏꯔꯥ 13 Pro Maxꯅ iPhone 13 Pro Maxꯅ ꯐꯗꯣꯏꯔꯥ ꯍꯥꯏꯗꯣꯏꯅꯤ ꯃꯥꯏꯁꯤꯀꯣ iQOO 12 13 Pro Max ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯖꯕꯗꯣ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯒꯦꯝ ꯀꯩꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯚꯔꯑꯣꯜꯒꯨꯝꯕ ꯌꯦꯡꯕ ꯇꯥꯔꯒꯗꯤ 13 Pro Maxꯅ ꯐꯔꯦ ꯑꯗꯨꯒ ꯒꯦꯝ ꯈꯛꯇꯪꯒꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯍꯦꯚꯤ ꯒꯦꯃꯔꯅꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯐꯣꯟꯁꯦ ꯍꯦꯛꯇ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯀꯁꯦ ꯃꯩꯗ ꯂꯩꯕ ꯀꯦꯃꯦꯔꯥ ꯁꯦꯡꯗ꯭ꯔꯁꯨ ꯌꯥꯏ ꯀ ꯍꯥꯏꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ iQOO 12ꯅ
ꯐꯔꯦ ꯂꯥꯏꯁ꯭ꯔꯝ ꯖꯦꯐꯔꯁꯟ ꯁꯤꯡꯅ ꯕ꯭ꯔꯣ ꯔꯤꯌꯦꯜꯃꯤ 12 Pro Plus ꯁꯦ ꯐꯕ꯭ꯔꯣ ꯍꯥꯏ 12 Pro Plus ꯐꯩ ꯑꯩ ꯃꯃꯥꯡꯗꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗꯀꯣ ꯁꯤꯅꯤ ꯀꯩꯅꯣꯅꯦ ꯁꯤ ꯃꯇꯥꯡꯗ ꯃꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯨꯄꯥ 10,000 ꯐꯥꯎ ꯍꯥꯏꯔꯛꯁꯦꯕ 10,000 ꯐꯥꯎꯁꯤꯗ ꯄꯩꯉꯦ ꯄꯣꯀꯣ ꯔꯤꯌꯦꯜꯃꯤ ꯁꯥꯎꯃꯤ ꯑꯗꯨ ꯑꯗꯥ ꯉꯁꯥꯏꯒꯤ ꯋꯥꯟ ꯄ꯭ꯂꯁ ꯚꯤꯚꯣ ꯑꯣꯞꯄꯣ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯣꯚꯔꯑꯣꯜ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯁꯨꯛ ꯄꯤꯔ ꯂꯩ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯃꯥꯡꯉꯣꯏꯗꯕ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯐꯕ ꯕꯦꯇ꯭ꯔꯤꯁꯨ ꯑꯗꯨꯝ ꯈꯥꯡꯒꯗꯕ ꯑꯗꯨꯒ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯗꯤ ꯂꯨꯄꯥ 30,000 ꯃꯅꯨꯡꯗ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯗꯤ ꯂꯩꯔꯣꯏ ꯑꯩ ꯁꯦꯝꯁꯪ ꯄꯥꯝꯃꯤ ꯑꯩꯗꯤ ꯋꯥꯟ ꯄ꯭ꯂꯁ ꯈꯛ ꯄꯥꯏꯅꯤ ꯋꯥꯟ ꯄ꯭ꯂꯁ ꯄꯥꯏꯅꯤꯡꯉꯤ ꯑꯩꯗꯤ ꯑꯣꯞꯄꯣꯅ ꯄꯥꯝꯃꯤ ꯑꯩꯗꯤ ꯚꯤꯚꯣꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯣꯇꯣꯔꯣꯂꯥꯒꯤ ꯁꯤ ꯄꯣꯠꯁꯦ ꯐꯕꯅꯤꯅ ꯍꯥꯏꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯦ ꯃꯣꯇꯣꯔꯣꯂꯥꯒꯤ S50 Proꯁꯦ ꯐꯕꯅꯤ ꯍꯥꯏꯔꯦꯕ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯗꯤ ꯃꯣꯇꯣꯔꯣꯂꯥ ꯄꯥꯝꯗꯦꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯒꯤꯁꯨ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯣꯚꯔꯑꯣꯜ ꯌꯦꯡꯉꯀꯥꯟꯗ ꯑꯩꯗꯤ ꯕ꯭ꯔꯥꯟ ꯑꯃꯠꯇ ꯃꯥꯅ ꯍꯦꯟꯅ ꯐꯩ ꯃꯥꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤ ꯑꯣꯞꯄꯣꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯑꯩꯅ ꯃꯣꯇꯣꯔꯣꯂꯥꯅ ꯐꯩ ꯍꯥꯏꯕ ꯍꯥꯏꯔꯝꯕ ꯑꯩꯁꯦ ꯍꯌꯦꯡ ꯑꯗꯨꯗꯩ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯑꯃ ꯀꯝꯄꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯂꯣꯟꯆ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯩꯗꯤ ꯑꯗꯨ ꯑꯃꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯗꯤ ꯑꯣꯚꯔꯑꯣꯜꯗ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦ ꯋꯥꯟ ꯄ꯭ꯂꯁ 11ꯅꯦ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯋꯥꯟ ꯄ꯭ꯂꯁ 11 ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯉꯁꯥꯏ ꯆꯥꯔꯖ ꯇꯧꯕ ꯆꯪꯗꯕꯩꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟ ꯂꯩꯇ꯭ꯔꯒꯁꯨ ꯑꯃ ꯍꯥꯡꯗꯣꯛꯄꯤꯔꯣ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯅꯦ ꯇ꯭ꯋꯤꯇꯔꯒꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯃꯣꯏꯗꯤ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯅꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗ ꯃꯣꯏꯗ ꯇ꯭ꯋꯤꯇꯔꯗꯨꯗ ꯇꯦꯛ ꯇꯧꯕꯁꯦ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯃꯣꯏꯗ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯌꯥꯝꯅ ꯌꯥꯗ꯭ꯔꯒꯁꯨ ꯗꯥꯏꯔꯦꯛ ꯄꯣꯁ ꯑꯣꯏꯅ ꯏꯒꯦꯁꯨ ꯌꯥꯝꯅ ꯄꯣꯁ ꯑꯣꯏꯅꯒ ꯏꯔꯗꯤ ꯌꯥꯝ ꯐꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯥꯏꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯄ ꯍꯥꯏꯁꯦ ꯃꯣꯏ ꯀꯝꯄꯅꯤꯗꯨꯒꯤ ꯃꯥꯏ ꯈꯨꯅꯤꯡꯉꯥꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯗꯨ ꯏꯖꯠ ꯆꯣꯞꯄ ꯌꯥꯗꯕꯅꯤꯅꯀꯣ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨ ꯒꯣꯖꯤꯂꯥ ꯑꯦꯛꯁꯀꯣꯡ ꯍꯥꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯐꯣꯟ ꯌꯦꯡꯕꯁꯦ ꯔꯤꯗꯤꯡ ꯃꯣꯠ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯕꯁꯦ ꯗꯥꯔꯛ ꯃꯣꯠꯇꯪ ꯑꯣꯟ ꯇꯧꯔꯒ ꯔꯤꯗꯤꯡ ꯃꯣꯠ ꯑꯣꯐ ꯇꯧꯕꯗ ꯃꯤꯠꯇ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯤꯇ ꯈꯪꯖꯅꯤꯡꯉꯤ ꯏꯌꯥꯝꯕ ꯔꯤꯗꯤꯡ ꯃꯣꯠ ꯑꯣꯟ ꯇꯧꯕꯁꯦ ꯌꯥꯝ ꯐꯩ ꯗꯥꯔꯛ ꯃꯣꯠ ꯈꯛ ꯑꯣꯟ ꯇꯧꯔꯒ ꯔꯤꯗꯤꯡ ꯃꯣꯠꯇꯨ ꯑꯣꯐ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯑꯃꯔꯣꯝꯗ ꯀꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯗꯥꯔꯛ ꯃꯣꯠꯇꯨꯗꯤ ꯁꯨꯞꯅꯒꯤ ꯕꯦꯇ꯭ꯔꯤ ꯆꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯗꯥꯔꯛ ꯃꯣꯠꯇ ꯃꯨꯔꯤꯕ ꯁꯔꯨꯛꯁꯦ ꯃꯅꯨꯡꯗꯒꯤ ꯄꯤꯛꯁꯦꯜꯁꯤꯡꯗꯣ ꯂꯥꯏꯠꯁꯤꯡꯗꯣ ꯉꯥꯜꯍꯟꯗ꯭ꯔꯒ ꯉꯥꯟꯒꯗꯧꯕ ꯖꯒꯥ ꯈꯛꯇꯪ ꯉꯥꯜꯍꯟꯕꯅꯦꯕ ꯗꯥꯔꯛ ꯃꯣꯠꯁꯤꯅ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯒꯨꯝꯕ ꯀꯩꯀꯩ ꯈꯥꯡꯍꯟꯕ ꯋꯥꯅꯤ ꯌꯦꯡꯕꯗ ꯐꯖꯩ ꯍꯥꯏꯕ ꯋꯥꯅꯦꯕ ꯔꯤꯗꯤꯡ ꯃꯣꯠꯇꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ RGB ꯂꯥꯏꯠ ꯍꯥꯏꯗꯅ ꯂꯩꯗꯅꯀꯣ ꯔꯦꯗ ꯕ꯭ꯂꯨ ꯒ꯭ꯔꯤꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗ ꯉꯁꯥꯏꯒꯤ ꯕ꯭ꯂꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯌꯥꯝ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯏꯠꯁꯦ ꯃꯥꯅ ꯐꯤꯜꯇꯔ ꯇꯧꯔꯀꯥꯟꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ ꯀꯨꯏꯅ ꯁꯥꯡꯅ ꯌꯦꯡꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯤꯠꯇꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯅꯦ ꯑꯗꯨꯅ ꯔꯤꯗꯤꯡ ꯃꯣꯠꯇꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯌꯦꯡꯗ ꯑꯣꯏꯇꯥꯔꯗꯤ ꯕ꯭ꯔꯣ ꯄꯣꯀꯣ F6ꯁꯦ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯐꯖꯅ ꯌꯥꯔꯦ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯦ ꯁ꯭ꯌꯥꯝ ꯃꯥꯏꯕꯝꯅ ꯑꯟꯗꯔ 25Kꯗ ꯆꯥꯅꯕ ꯌꯥꯕ ꯐꯣꯟꯁꯦ ꯀꯔꯤ ꯃꯃꯤꯡ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗ ꯄꯟꯈꯤꯕꯗ ꯄꯣꯀꯣ F6 ꯍꯥꯏꯗꯣ ꯂꯨꯄꯥ 15,000 ꯔꯦꯟꯖꯇ ꯌꯥꯝ ꯐꯖꯅ ꯐꯔꯕꯅꯦ ꯑꯗꯩꯗꯤ ꯁꯦꯝꯁꯪꯒꯤ A35 ꯀꯥꯏꯅ ꯂꯩꯔꯤꯗꯣ ꯃꯣꯏ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯔꯦ ꯑꯗꯨꯒ 25K ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯌꯣ ꯍꯧꯖꯤꯛ 25 ꯂꯨꯄꯥ 15,000 ꯈꯨꯠꯇ ꯄꯥꯏ ꯂꯩ ꯇꯥꯔꯗꯤ 30 ꯄꯤꯕ ꯐꯣꯟ ꯉꯁꯤ 30,000 ꯄꯤꯔꯤꯕ ꯐꯣꯟꯗꯣ ꯁꯦꯜꯁꯦ ꯂꯥꯛ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ 15,000 ꯂꯩꯕ ꯀꯣꯟꯅꯅꯤ ꯑꯣꯐꯔ ꯌꯥꯎ ꯊꯥꯔꯛꯄ ꯃꯇꯝꯗ ꯁꯨꯟꯗꯔ ꯂꯣꯏꯇꯥꯞꯅ ꯕ꯭ꯔꯣ ꯒꯨꯒꯜ ꯀꯣꯟꯇꯦꯛꯇ ꯅꯝꯕꯔ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯝꯖꯔꯦ ꯑꯅꯧꯕꯁꯤꯗ ꯀꯣꯟꯇꯦꯛꯁꯤꯡꯗꯨ ꯀꯃꯥꯏꯅ ꯂꯧꯊꯒꯗꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯕ꯭ꯔꯣ ꯊꯦꯡꯁꯥꯏ ꯒꯨꯒꯜ ꯀꯣꯟꯇꯦꯛꯇ ꯌꯥꯎꯈꯤꯕ ꯐꯣꯟꯗꯣ ꯉꯁꯥꯏꯒꯤ ꯁꯦꯝ ꯑꯃ ꯑꯍꯥꯟꯕꯒꯤ ꯏꯃꯦꯜ ꯑꯥꯏꯗꯤꯗꯨ ꯆꯪꯉꯒ ꯂꯣꯒ ꯏꯟ ꯇꯧꯔꯀꯥꯟꯗ ꯗꯥꯎꯟꯂꯣꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ BF ꯐꯥꯏꯜ ꯀꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯃꯥꯏꯅ ꯐꯥꯏꯜꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯡꯀ꯭ꯔꯣꯅꯥꯏꯁ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯑꯣꯞꯁꯟ ꯑꯇꯣꯞꯄ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯔꯣꯏ ꯑꯇꯣꯞꯄꯗ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯦꯀꯥꯎꯟ ꯒꯨꯒꯜ ꯑꯦꯀꯥꯎꯟꯗꯨꯗꯒꯤ ꯃꯥꯒꯤ ꯐꯥꯏꯜ ꯑꯣꯏꯅ ꯁꯦꯟ ꯇꯧꯕ ꯇꯥꯕ ꯃꯦꯜ ꯑꯣꯏꯅ ꯁꯦꯟ ꯇꯧꯔꯀꯥꯟꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯅꯤ ꯑꯗꯨꯒ ꯃꯦꯜ ꯑꯃꯒꯗꯤ ꯇꯣꯉꯥꯟꯂꯦꯗꯅꯀꯣ ꯑꯃ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟ ꯂꯩꯈꯤꯕ ꯄꯣꯠꯇꯨ ꯁꯨꯡꯍꯥꯡ ꯍꯥꯡꯗꯅ ꯑꯇꯣꯞꯄ ꯑꯃꯗ ꯄꯨꯊꯣꯛꯀꯦ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯕ꯭ꯔꯣ iPhone 13 Pro Max ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯦꯡꯉꯨꯗꯕꯅꯤꯅ ꯑꯩ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯁꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯄꯁꯤꯗ ꯌꯥꯝ ꯇꯟꯖꯥ ꯆꯥꯕ ꯑꯃꯁꯨ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯗ ꯍꯪꯉꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯏ ꯐꯣꯟꯗꯣ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯄꯤꯔꯤꯒꯦ ꯑꯗꯩꯗꯤ ꯑꯗꯨꯏ ꯐꯣꯟꯗꯣ ꯁ꯭ꯇꯣꯛ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯛꯄꯁꯦ ꯈꯪꯗꯕꯩ ꯍꯪꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯩ ꯀꯩꯁꯨ ꯁꯥꯎꯖꯗꯦ ꯋꯥꯔꯧꯗꯦ ꯑꯩ ꯀꯃꯦꯟ ꯑꯗꯨꯝꯗ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯖꯈꯤ ꯑꯩꯅ ꯃꯉꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯁ꯭ꯇꯣꯔ ꯍꯥꯡꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯣꯠ ꯌꯣꯟꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ
ꯁꯨꯝꯅꯇꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯖꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯁꯇꯤ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯑꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯑꯩꯅ ꯌꯦꯡꯕ ꯌꯥꯔꯤꯗꯨꯗꯤ ꯒꯨꯒꯜꯗ ꯌꯦꯡꯕ ꯌꯥꯏ ꯑꯦꯃꯥꯖꯣꯟꯗ ꯌꯦꯡꯕ ꯌꯥꯏ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯣꯝꯅꯁꯨ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯦꯃꯥꯖꯣꯟꯗ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯐꯣꯟ ꯂꯩꯕꯁꯦ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯐꯣꯟ ꯃꯌꯥꯝ ꯄꯥꯏꯈ꯭ꯔꯦꯀꯣ ꯃꯁꯤꯡ ꯊꯤꯔꯒꯗꯤ ꯃꯌꯥꯝ ꯌꯥꯝꯃꯕꯅꯤ ꯑꯩ ꯊꯤꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩꯗꯤ ꯐꯣꯟꯁꯦ ꯑꯣꯐꯂꯥꯏꯟꯗ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯁ꯭ꯇꯣꯔꯗ ꯉꯁꯤꯐꯥꯎ ꯂꯩꯔꯛꯇ꯭ꯔꯤꯕ ꯑꯩ ꯑꯣꯟꯂꯥꯏꯟꯗꯩ ꯉꯥꯛꯇꯅꯦꯕ ꯑꯩ ꯂꯩꯔꯤꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯑꯦꯃꯥꯖꯣꯟꯗꯩ ꯉꯥꯛꯇꯅꯦ ꯑꯣꯐꯔ ꯃꯇꯝꯗ ꯁꯦꯜ ꯃꯇꯝꯗꯒ ꯊꯤꯔꯀꯥꯟꯗ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯉꯁꯤꯐꯥꯎ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯕꯁꯤ ꯄꯣꯠ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯥꯛꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯐꯥꯎꯐꯝꯁꯨ ꯊꯣꯛꯏ ꯉꯁꯥꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯨꯝꯕ ꯂꯨꯄꯥ 30,000 ꯄꯤꯕ ꯑꯥꯏꯐꯣꯟꯗꯣ 5,000ꯗ ꯐꯪꯉꯦ ꯀꯥꯏ 10ꯗ ꯐꯪꯉꯦ ꯀꯥꯏꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯖꯕꯤꯔꯨꯅꯨ ꯑꯣꯏꯔꯣꯏꯗ ꯋꯥꯔꯤꯅꯤ ꯑꯗꯨꯝꯕꯗꯣ ꯑꯗꯣ ꯑꯦꯃꯥꯖꯣꯟꯒꯨꯝꯕ ꯐ꯭ꯂꯤꯞꯀꯥꯔꯠꯀꯨꯝꯕꯗ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯁꯣꯏꯔꯒ ꯂꯥꯛꯇꯥꯔꯒꯁꯨ ꯑꯩꯒꯤ ꯄꯣꯠꯇꯣ ꯁꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ ꯍꯥꯟꯅꯩ ꯄꯣꯠꯇꯣ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯊꯥꯔꯛꯄ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯊꯥꯔꯛꯇ ꯇꯥꯔꯗꯤ ꯄꯣꯠ ꯃꯥꯡ ꯇꯥꯔꯒꯗꯤ ꯀ꯭ꯂꯦꯝ ꯇꯧꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯃꯥꯡꯉꯣꯏꯕ ꯑꯗꯨꯝ ꯍꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯗ ꯀꯩꯝꯇ ꯆꯤꯡꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯣꯟꯂꯥꯏꯟꯗ ꯉꯥꯛꯇꯪ ꯂꯩ ꯑꯗꯨꯅ ꯄ꯭ꯔꯥꯏꯁꯀꯤ ꯃꯇꯥꯡꯗꯨꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯕꯤꯔꯣ ꯏꯌꯥꯝꯕ ꯒꯦꯃꯤꯡ ꯐꯣꯟꯁꯦ ꯀꯔꯝꯕ ꯕ꯭ꯔꯥꯟꯅ ꯐꯒꯦ ꯍꯥꯏ ꯒꯦꯃꯤꯡ ꯐꯣꯟꯗ ꯀꯔꯝꯕ ꯕ꯭ꯔꯥꯟꯅ ꯐꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯍꯣꯡꯕꯗ ꯑꯥꯏꯀꯨꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯇꯥꯡꯕꯗꯗꯤꯀꯣ ꯕ꯭ꯂꯦꯛ ꯁꯥꯔꯛ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯑꯦꯁ ꯀꯤ ROG ꯀꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯇꯥꯡꯕꯗꯗꯤ ꯑꯗꯨꯝꯕ ꯐꯣꯟꯅ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯣꯡꯕꯗꯗꯤ ꯄꯣꯀꯣꯒ ꯑꯥꯏꯀꯨꯒꯅ ꯐꯔꯤ ꯀꯪꯂꯩ ꯗ꯭ꯔꯤꯝꯁꯅ ꯕ꯭ꯔꯣ ꯆꯨꯝꯅꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯒꯤ ꯀꯔꯤꯅꯣ ꯑꯦꯟꯗ꯭ꯔꯣꯏꯗꯇꯒꯤ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯅ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯐꯣꯟ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔꯤꯕꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯉꯥꯛꯇꯅꯦꯕ ꯑꯦꯛꯁꯦꯞ ꯑꯦꯄꯜꯒꯤ ꯐꯣꯟ ꯅꯠꯇꯅ ꯑꯗꯣ MIꯒꯤ ꯐꯣꯟꯗꯅ ꯁꯥꯎꯃꯤꯒꯤ ꯐꯣꯟꯁꯤꯗꯅ ꯑꯦꯟꯗ꯭ꯔꯣꯏꯗꯇꯨꯗ ꯃꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯁꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯑꯣꯏꯕ UI ꯍꯥꯏꯅ ꯌꯨꯖꯔ ꯏꯟꯇꯔꯐꯦꯔꯦꯟꯁ ꯍꯥꯏꯅ ꯃꯣꯏꯒꯤ ꯑꯣꯏꯕ UI ꯍꯥꯞꯆꯜꯂꯤꯅꯤ ꯑꯗꯩꯗꯤ ꯐꯣꯟꯗꯣ ꯂꯩꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯣꯏ ꯃꯁꯥꯅ ꯁꯥꯖꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯂꯩꯗꯅ MI ꯁ꯭ꯇꯣꯔ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯛꯏꯅꯤꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯕ꯭ꯂꯣꯠꯋꯦꯌꯔ ꯀꯧꯋꯦꯕ ꯑꯗꯣ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯒꯨꯒꯜꯅ ꯗꯥꯏꯔꯦꯛ ꯁꯥꯕ ꯑꯦꯟꯗ꯭ꯔꯣꯏꯗꯇꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯗꯨꯗ ꯇꯉꯥꯏ ꯐꯗꯕ ꯌꯥꯎꯗ ꯌꯥꯗꯕ ꯒꯨꯒꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯈꯛꯇꯅꯦꯕ ꯌꯥꯎꯗꯣꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯣ ꯍꯥꯞꯆꯜꯂꯛꯇ꯭ꯔꯕꯅꯤꯅ ꯕ꯭ꯂꯣꯠꯋꯦꯌꯔꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯣꯐꯋꯦꯌꯔꯗꯣ ꯀ꯭ꯂꯤꯟ ꯑꯣꯏꯔꯦ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯍꯜꯂꯦ ꯆꯠꯄ ꯍꯦꯡ ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯗ꯭ꯔꯦ ꯑꯗꯩꯗꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯌꯥꯎꯔꯛꯄꯁꯦ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯩꯈꯣꯏꯒꯤ MIꯒꯤ ꯐꯣꯟꯗꯒ ꯐꯣꯟ ꯍꯥꯏꯅ ꯄꯥꯏ ꯀꯥꯟꯗ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯆꯜꯂꯛꯄꯗꯣ ꯃꯇꯣꯝꯗ ꯑꯗꯨꯝꯕꯒꯤ ꯆꯥꯡꯗꯣ ꯌꯥꯝ ꯋꯥꯡꯉꯦꯗꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯅꯤ ꯉꯁꯥꯏ ꯑꯗꯨ ꯑꯌꯥꯝꯕꯅ ꯃꯣꯇꯣꯔꯣꯂꯥꯗꯗꯤ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯍꯥꯞꯄꯦꯕ ꯑꯗꯨꯒꯤꯅꯦ ꯃꯣꯇꯣꯔꯣꯂꯥꯁꯦ ꯃꯤꯅ ꯁꯣꯐꯋꯦꯌꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯑꯗꯣ ꯋꯥꯟ ꯄ꯭ꯂꯁꯀꯤꯁꯨ ꯍꯥꯞꯄꯦ ꯋꯥꯟ ꯄ꯭ꯂꯁꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒꯁꯨ ꯈꯖꯤꯛ ꯈꯔꯥꯛ ꯇꯧꯔꯀꯥꯟꯗ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯃꯥꯟꯅꯅ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯊꯝꯃꯀꯥꯟꯗ ꯕ꯭ꯂꯣꯠꯋꯦꯌꯔꯁꯦ ꯌꯥꯝ ꯍꯥꯞꯇꯦ ꯕ꯭ꯂꯣꯠꯋꯦꯌꯔ ꯌꯥꯎꯔꯛꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒ ꯑꯟꯏꯟꯁꯇꯣꯜ ꯇꯧꯗꯕ ꯌꯥꯏ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯗꯣ MIꯒꯨꯝꯕ ꯐꯣꯟ ꯑꯗꯩꯗꯤ ꯑꯣꯞꯄꯣꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯑꯟꯏꯟꯁꯇꯣꯜ ꯐꯥꯎ ꯇꯧ ꯌꯥꯗꯕꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯤꯗ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯍꯥꯏ ꯏꯅꯥꯎ ꯅꯃꯣꯏꯖꯝ ꯍꯥꯏꯅ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯚ ꯇꯧꯕꯁꯤ ꯂꯣꯏꯔꯀꯥꯟꯗ ꯆꯥꯒꯦꯅ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯥꯏꯚꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯔꯣꯏꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯕꯁꯨ ꯅꯨꯡꯉꯥꯏ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦꯅ ꯂꯥꯏꯚ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯖꯔꯣꯏꯒꯦ ꯄꯨꯡ 9 ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯇꯧꯕꯅꯦ ꯑꯗꯣ 10 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯖꯒꯦ ꯑꯥꯏꯐꯣꯟꯁꯦ ꯑꯥꯏꯐꯣꯟꯁꯦ ꯃꯩ ꯈꯥꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯃꯔꯝ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯄꯤꯛꯑꯦ ꯃꯣꯏꯗ ꯌꯥꯎꯔꯤꯁꯦ 3000 mAh ꯀꯨꯝꯕ 3500 ꯌꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟꯁꯤꯡꯗꯗꯤ 5000 6000 ꯌꯧꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯑꯅꯤꯗꯨ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯕꯦꯇ꯭ꯔꯤ ꯄꯤꯛꯄꯅꯤꯅ ꯕꯦꯀअꯞ ꯑꯗꯨꯝ ꯂꯤꯛꯅ ꯄꯤꯕ ꯇꯥ ꯑꯗꯨꯅ ꯃꯩ ꯈꯥꯡꯗꯕꯅꯤ ꯑꯇꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯅꯠꯇꯦ ꯃꯥꯗ ꯏꯁꯨ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯅꯠꯇꯦ ꯕꯦꯇ꯭ꯔꯤꯁꯨ ꯃꯣꯏ ꯑꯆꯧꯕ ꯃꯣꯏꯁꯨ 5000 6000 ꯍꯥꯞꯄꯝ ꯇꯥꯔꯗꯤ ꯃꯣꯏꯁꯨ ꯀꯨꯏꯉꯩ ꯆꯠꯀꯅꯤ ꯅꯥꯎꯕ ꯃꯤꯇꯩꯅ ꯏꯌꯥꯝꯕ 33W 10,000 mAh ꯄꯋꯥꯔ ꯕꯦꯡꯁꯦ ꯀꯔꯝꯕꯅ ꯐꯒꯦ 33W 10,000 mAh ꯔꯤꯌꯦꯜꯃꯤꯒꯤ ꯑꯃ ꯂꯩꯕꯅꯦ ꯃꯥꯏ 33ꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯍꯦꯟꯕꯨ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ 40 45 ꯑꯣꯏꯕꯅꯤ ꯃꯥꯗꯣ ꯌꯥꯝ ꯐꯕꯅꯤ ꯑꯣ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ MIꯒꯤ ꯑꯃꯁꯨ ꯊꯣꯛꯏꯕꯅꯤꯀꯣ 55W ꯑꯃꯁꯨ ꯂꯩꯕꯅꯦ ꯇꯥꯡꯗꯤ ꯈꯔ ꯇꯥꯡꯉꯦ 2,500 ꯄꯤꯕꯅꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯐꯔꯦ ꯅꯩꯗ꯭ꯔꯤꯕ ꯍꯥꯏꯌꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯂꯁꯦ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕ ꯃꯇꯝꯗ ꯍꯪꯖꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯏ ꯁꯦꯝꯂꯁꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯀꯥꯏꯅ ꯂꯩꯗꯥꯏꯅꯦ ꯑꯃ ꯌꯥꯝ ꯇꯧꯅꯕꯗ ꯑꯩꯗꯤ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯥꯡꯗꯦ ꯑꯩꯁꯦ ꯐꯦꯁꯕꯨꯛꯁꯨ ꯄꯥꯏꯗꯦꯕꯀꯣ
ꯐꯦꯁꯕꯨꯛꯁꯨ ꯃꯃꯥꯡ ꯍꯦꯛꯇ ꯄꯥꯏꯔꯝꯃꯦ ꯑꯩꯁꯦ 2016ꯗ ꯑꯩꯁꯦ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯂꯣꯏ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯩ ꯄꯥꯏꯔꯛꯇꯕꯗꯨꯅ ꯑꯩꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯈꯛꯇ ꯑꯃꯨꯛ ꯍꯥꯡꯉꯦꯕꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯃꯤꯡꯗ ꯄꯦꯖ ꯑꯃ ꯍꯥꯡꯒꯦꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯌꯥ ꯑꯦꯛꯇꯤꯚ ꯑꯣꯏꯗꯦꯕ ꯑꯗꯨꯝꯕ ꯐꯦꯁꯕꯨꯛꯇ ꯑꯗꯩ ꯋꯥꯆꯞꯇꯒꯁꯦ ꯑꯗꯨꯅ ꯁꯦꯝꯃꯁꯨ ꯌꯥꯔꯦ ꯑꯩ ꯋꯥꯆꯞꯀꯤ ꯅꯝꯕꯔꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯂꯤꯡꯛꯇꯣ ꯑꯩ ꯀꯩꯅꯣꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩꯅ ꯍꯦꯛ ꯄꯣꯁ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯩꯗ ꯑꯩ ꯍꯥꯞꯄꯛꯑꯒꯦ ꯂꯤꯡꯛꯇꯣ ꯀ꯭ꯂꯤꯛ ꯇꯧꯔ ꯆꯪꯉꯛꯄ ꯌꯥꯅꯕ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯛꯑꯒꯦ ꯌꯥꯝ ꯐꯕ ꯑꯥꯏꯗꯤꯌꯥꯅꯤ ꯑꯩ ꯁꯣꯏ ꯁꯦꯝꯖꯔꯛꯑꯒꯦ ꯕ꯭ꯔꯣ ꯑꯩ ꯔꯥꯁꯌꯨꯝꯅ ꯂꯥꯏꯃꯦꯝꯅ ꯕ꯭ꯔꯣ ꯑꯩ ꯁꯦꯝꯁꯪ A35 ꯄꯥꯏꯖꯩ ꯑꯗꯣ ꯃꯥꯒꯤ ꯆꯥꯔꯖꯤꯡ ꯋꯥꯠꯁꯦ 25 ꯈꯛ ꯑꯣꯏꯔꯤꯁꯦ ꯈꯔ ꯅꯦꯝꯗ꯭ꯔꯣ ꯍꯣꯏ ꯅꯦꯝꯕꯅꯦ ꯅꯦꯝꯕ ꯍꯥꯏꯗꯅ ꯌꯥꯝ ꯂꯤꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯑꯩꯅ ꯄꯥꯏꯔꯤ ꯐꯣꯟꯁꯤ 25 ꯋꯥꯠ ꯈꯛꯇꯅꯤ ꯑꯗꯨꯝ ꯁꯐꯤꯁꯦꯟ ꯑꯣꯏꯕꯅꯤ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃ ꯈꯤꯇꯪ ꯍꯦꯟꯅ ꯇꯧꯕꯗ ꯑꯗꯨꯝ ꯆꯥꯔꯖ ꯑꯗꯨꯝ ꯐꯨꯜ ꯑꯣꯏꯕꯅꯤ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯠꯁꯦ ꯄꯤꯛꯏꯉꯩ ꯐꯔꯤꯅꯦꯕ ꯌꯥꯝ ꯆꯥꯎꯕꯁꯤ ꯐꯗꯦꯕ ꯕꯦꯇ꯭ꯔꯤ ꯁ꯭ꯇꯦꯖ ꯑꯩ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯁ꯭ꯂꯣ ꯆꯥꯔꯖꯤꯡ ꯐꯥꯁ ꯆꯥꯔꯖꯤꯡ ꯁ꯭ꯂꯣ ꯆꯥꯔꯖꯤꯡꯅ ꯐꯔꯤꯁꯦ ꯀꯩꯅꯣ ꯐꯥꯁ ꯆꯥꯔꯖꯤꯡꯅ ꯐꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯅꯦ ꯑꯝꯇꯪ ꯆꯪꯉ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯁꯨ ꯂꯣꯏ ꯄꯟꯖꯈ꯭ꯔꯕꯅꯦ ꯄꯤꯛꯏꯉꯩ ꯐꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯄꯤꯛꯑꯒꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯥꯁ ꯑꯣꯏꯕ ꯄꯥꯝꯕꯩ ꯋꯥꯅꯤ ꯑꯗꯣ 25ꯗꯒꯤꯅ 35 40 ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯌꯥꯝ ꯐꯔꯝꯃꯦ 50 60 70 80 90 120 ꯐꯥꯎ ꯂꯩꯈ꯭ರೆ ꯑꯗꯨ ꯌꯧꯈꯤꯕ ꯍꯥꯏꯁꯦ ꯊꯟꯕꯗꯤ ꯌꯥꯝ ꯊꯨꯅ ꯊꯟꯅꯤ ꯕꯦꯇ꯭ꯔꯤꯗꯗꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯃꯩꯗꯅꯤ ꯄꯤꯔꯤꯁꯦ ꯃꯥꯅ ꯐꯣꯟꯒꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯄꯅꯤ ꯆꯥꯔꯖꯔꯒꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯆꯥꯔꯖꯔꯁꯦ ꯑꯩꯈꯣꯏ ꯆꯥꯔꯖꯔꯁꯤꯗꯤ ꯑꯗꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯥꯒꯠꯇꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯣ Redmi Note 13 Pro Poco F6 ꯀꯔꯝꯕꯅ ꯐꯕꯅꯣ ꯌꯥꯝ ꯚꯥꯏ Poco F6 ꯑꯩꯗꯤ ꯑꯣꯜꯋꯦꯁ ꯌꯥꯝꯕꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯌꯦ ꯀꯣꯟꯊꯧꯖꯝ ꯖꯣꯟꯁꯟꯅ ꯑꯩꯁꯦ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯕ꯭ꯔꯣ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯁꯥꯏꯇꯣꯟ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯇꯥꯈ꯭ꯔꯒꯗꯤ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯣ ꯇꯥꯗ꯭ꯔꯒꯁꯨ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯃꯥꯟꯗꯣ ꯃꯣꯏꯔꯥꯡꯊꯦꯝꯅ ꯕ꯭ꯔꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ 7 ꯀꯂꯔꯁ ꯀꯪꯂꯩꯄꯥꯛꯅ ꯕ꯭ꯔꯣ ꯀꯣꯏꯁꯟꯗꯤ ꯉꯁꯤꯗꯤ ꯈꯔ ꯍꯪꯖꯧꯔꯒꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯒꯨꯒꯜ ꯄꯤꯛꯁꯦꯜꯒꯤ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯁꯦ ꯏꯝꯐꯥꯜꯗ ꯂꯩꯔꯕ꯭ꯔꯣ ꯒꯨꯒꯜ ꯄꯤꯛꯁꯦꯜꯗꯤ ꯑꯩꯒꯤ ꯂꯩꯌꯦꯅ ꯊꯥꯖꯗꯦ ꯃꯣꯏꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯒꯨꯒꯜꯕꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯀꯝꯄꯅꯤꯅꯤ ꯑꯗꯣ ꯃꯣꯏ ꯐꯣꯟꯒꯤ ꯐꯤꯜꯁꯤꯗ ꯃꯣꯏ ꯈꯣꯡꯗꯥꯔꯛꯄꯁꯤ ꯀꯨꯏꯗ꯭ꯔꯤ ꯃꯣꯏꯒꯤ ꯄꯤꯛꯁꯦꯜ ꯐꯣꯟꯒꯁꯦ ꯂꯣꯟꯁ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯣꯏꯗꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏ ꯑꯥꯎꯠꯂꯦꯠꯁꯤꯡꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯃꯤꯋꯥꯁꯦ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯔꯁꯤꯕꯣ ꯃꯦꯋꯥꯁꯦ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯑꯩꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯉꯥꯡꯕ ꯍꯥꯟꯅ ꯉꯥꯡꯅꯍꯟꯕ ꯐꯔꯣꯏꯗ꯭ꯔꯥ ꯃꯤꯋꯥ ꯉꯥꯡꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦꯀꯣ ꯑꯗꯨ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯨꯇꯨꯕ ꯇꯧꯗ꯭ꯔꯒꯁꯨ ꯃꯃꯥꯡꯗ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯅꯕ ꯂꯩꯌꯦ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯤꯗꯣ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯒꯤ ꯀꯩꯅꯣꯅꯦꯕ ꯃꯈꯥꯗ ꯂꯩꯕ ꯃꯤꯅꯦ ꯑꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥ ꯑꯩꯉꯣꯟꯗ ꯍꯦꯟꯈ꯭ꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯉꯥꯡꯅꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯃꯈꯥ ꯊꯥꯕ ꯃꯤ ꯑꯝꯇ ꯅꯣꯡꯃꯇ ꯃꯥꯗꯤ ꯆꯔꯥ ꯍꯦꯜꯂꯤꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯅꯗꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯒꯨꯟ ꯈꯔ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯩꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯉꯥꯡꯕꯗꯣ ꯀꯩꯝ ꯇꯥꯕꯤꯔꯨꯅꯨ ꯑꯩ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯁꯝ ꯁꯝꯕꯗꯀꯣ ꯑꯗꯨ ꯅꯠꯇꯕꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔꯗꯤ ꯅꯠꯇꯕꯅꯤ나 ꯑꯩ ꯑꯗꯨ ꯍꯥꯏꯅꯤꯡꯗꯦ ꯈꯪꯕꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯦꯡꯅꯔꯕꯅꯤ ꯂꯥꯏꯐꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯦꯡꯅꯕ ꯃꯤ ꯑꯍꯟ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯣꯏꯗꯁꯨ ꯇꯥꯟꯅꯕꯤꯌꯨ ꯑꯗꯣ ꯃꯤꯅ ꯉꯥꯡꯕ ꯁꯨꯡꯇꯥ ꯇꯥꯕꯤꯔꯨꯅꯨ ꯃꯥꯅ ꯉꯥꯡꯒ ꯑꯩ ꯄꯠꯀꯗꯧ ꯅꯠꯇꯦ ꯑꯩꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯇꯪ ꯇꯧꯕꯤꯌꯨ ꯁꯨꯟꯗꯔ ꯂꯣꯏꯇꯥꯝꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ iPhone 15 Pro Maxꯀ Samsung S25 Ultra ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯐꯤꯆꯔꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯒꯦ ꯍꯥꯏ iPhone 16 Proꯁꯦ ꯌꯥꯝꯗꯤ ꯐꯔꯅꯤ ꯂꯣꯟꯆ ꯇꯧꯔꯛꯑꯅꯤ ꯍꯟꯗꯛ ꯌꯥꯝ ꯊꯨꯅꯀꯣ ꯑꯗꯨꯒ S25ꯗꯤ ꯋꯥꯠꯂꯤ ꯃꯊꯪ ꯆꯍꯤꯗ ꯂꯣꯟꯆ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯖꯅꯋꯥꯔꯤ ꯆꯪꯉꯛꯄ ꯑꯗꯥꯏꯋꯥꯏꯗ ꯑꯗꯣ ꯑꯩ ꯐꯤꯆꯔꯁꯦ ꯁꯤꯖꯤꯟꯅꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ iPhone 16 Pro ꯃꯍꯨꯠꯇ ꯑꯩꯗꯤ S25 Ultra ꯂꯩꯅꯦꯕ ꯃꯔꯝꯗꯤ ꯑꯩꯗꯤ ꯀꯦꯃꯦꯔꯥꯁꯨ ꯄꯥꯝꯃꯤ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯃꯤ ꯑꯗꯩ ꯃꯔꯛꯇ ꯑꯩꯗꯤ ꯀꯦꯃꯦꯔꯥ ꯀꯥꯞꯄꯗ ꯖꯨꯝꯒ ꯇꯧꯁꯜꯂꯒ ꯑꯂꯥꯞꯄ ꯑꯣꯕꯖꯦꯛꯀꯁꯦ ꯖꯨꯝꯒ ꯇꯧꯁꯜꯂꯒ ꯀꯥꯞꯆꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ S25 S24 Ultraꯗ ꯌꯥꯎꯔꯤꯕ 100x ꯖꯨꯝꯒꯁꯤꯗꯤ iPhone-ꯅꯗꯤ ꯑꯃꯨꯛ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯩ ꯂꯩ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯩꯒꯤ ꯐꯥꯏꯜ ꯑꯗꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯥꯔꯒꯗꯤ iPhone-ꯗꯨꯅ ꯑꯃꯨꯛ ꯐꯩ ꯑꯗꯨꯅ ꯃꯗꯨ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯅꯤꯃꯛ
flagship level da leba afaba phone ngata ne ani dung da ma hekta paibada adumak yare kemta chingangai tre Samsung ni su tongana secure folder gain ga privacy gi oiba pot myam le adumna adumai haijage sina video do pambi bodo du makha pole haitare boinau waheng bamna my phone si kuira kan da heng yamna sali je kai gino si mamang da so in haijar grabaduni masi software update lakpa matam da update tawar khan masi tawrak pani software update na maram war ka dai mathak ta su software update ki dantana phone du koina pairam ni phone ki memory ku dim photos ni khangde videos ni khangde hojikan ni whatsapp da share tawpa photo video ni khangde du file namna pic thanjale adai mu software so no Google Pay hapchali YouTube hapchali kari no makal makha kya ge koina sina da ya da application ya hapchale du dum thalabni sana du heng chalak pata Manipur street food tandum hai. Hi friends, good evening. Hello, good evening. Study corner Manipur. The Samsung Tab S9 say FE versus Redmi Pad Pro 5 karamana fage Redmi Pad 5 ID and main khalle. Ai Redmi Pad to inganang tasu yengam mane si yam. Offer sam lai ne Amazon da. Aduga yamba charge type C type C any phone amak tagtagi charge tawbada akai ba laigadra. Yamba charge type C se any phone amak tada su kai de charge type C chana banina tawbadabu masagi phone do na 18 watt gi hen accept to bangam bai capacity leite ba sang hai ka na phone 18 watt support to weba adu dei da 50 watt ki charger nam jala ga su su thuna charge to mai chang do da 18 do da dum changani adu mamang da su question ma hang kiran na wo mi te saiton tare bro hoi saiton se khara matai obelam ni aduna mi pak tana dam ni adu gi hang bani kanoni khala pi hai tare ifal de gi khoi se kilometer 56 tagina 60 kilometer muk chang la pang boundary ni ching ho dore dum dagi asta levi hai mar 25 watt na pungkhai da full oiradi kari phone no pai bi du bo hai iPhone ji Samsung Galaxy S23 Fan Edition hai do S21 Fan Edition hai do adu pungkhai khare hela ko dum ai di phone je ai di ekta zero bo sina deba mamang da ai haijar khadu ni a down ni sina bje phone gi ate do khang de aduna phone do zero yawdringe da 10 20 gari da charge amuk tawre aduda ai de dum 80% ga de dum ngaktang da oil le me aduna yam nungai hai tare kai yaw khare ka khare o sidai Manipur street food na SBI Yono gi matang da amta sembiro hai bro na khangbi do SBI Yono gi kai matang do no dum haibiro ai na khangbo di kumjarke ai video oina di madui matang topic tu da semba haibase tang khalaga kari kari semba yaba kari khangba yaba lai ge hado adi matung ina kona semak bodi ai ado adi kitang war ka do man ba bro full support ojali yamba hai ko full support ojali yole mam roshan na thank you Android ta hang chatpa smartphone se karam mana oigani hai nawo mi dei na Android ta hang chatpa phone jidi sine oini haiba leite kano dum koiro dum chalak phone ma ya even Samsung gi phone da dum chatpa thengai hang chatpai wa si dum chatkani ai phone na support tawbangam da pot ma hapchalaga di iPhone da buk chatpa thengnare aduga moina wa hembam na OnePlus phone asi kamukna asi asuk yamna tang ni si kai gino hai OnePlus phone je maje camera jam sing bo ko sina bjam nunga ai maram de ai phone je pairam me ba OnePlus Note 2 ma pairam me camera ga di ku seng amni numidang da night mode ta ga photo ka pa si ayu nu din ma ngal le hai ta patana ngal le adagi software su sina nungai fast charging gum so adim athakta kogi Apple pairaga status symbol amas Apple paire ga bagi ganoma khanjabado adumaina ai kogi Android camera ta Samsung gumba OnePlus gumba se yamna status symbol oina khanai ba ko aduna su maram oira kanda brand ne thawing ki tangal report yang tang yole magi feature du chap mana bada top da hong ba phone yam lei and the kang lei James na bro use phone loba da bill box sudaba loba se yam save oidabro hai aduti use phone di second hand hai tare ko aduti bill box to di koina mana phone je leirakibani genuine oina mana leirakpani haibagi proof ama mapu do mani habi khangna bai da mangtane ba jagi use phone second hand phone do mana hurala ga yon thorok poram made aina hai semi kudi mukta wa ne te yaudi yauri ni ba mai taw ba aduda
ꯉꯁꯥꯏꯒꯤ ꯃꯄꯨꯗꯨꯅꯗꯤ ꯑꯩ ꯐꯣꯟꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯩꯗꯤ ꯐꯣꯟꯗꯨꯗ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯩ ꯗꯇꯥ ꯑꯗꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔ ꯊꯤ ꯂꯩꯔꯝꯃꯦ ꯑꯩ ꯄꯥꯏꯔꯨꯔꯀꯥꯟꯗ ꯑꯩ ꯗꯁꯥ ꯇꯥꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗꯩ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨ ꯈꯪꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯔꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯁꯦꯀꯦꯟ ꯍꯦꯟ ꯍꯥꯏꯁꯤꯒ ꯑꯍꯟꯕꯒꯗꯤ ꯃꯥꯟꯅꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨ ꯕꯤꯜ ꯌꯥꯎꯕ ꯌꯥꯎꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯒꯤ ꯃꯉꯥꯏ ꯑꯗꯨꯗ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯄꯤꯇ꯭ꯔꯪꯅ ꯕ꯭ꯔꯣ iPad 9 generation Xiaomi Pad 6 ka karambana fagani iPad 9 generation na farani bro dudi Alam Mustafa na bro nothing phone si fabra hai nothing gi oina di phone ani launch tau giba nothing phone 2a gain tau gi fai aduga anda no bam launch tau do mayam pam na do CMF faina do mai sub brand ne ko nothing gi adu mati ai fatte laiginu haijani ai gi mot Samsung Tab S9 se dum si number kai hana faba chingbo S9 se FE se dum faba chingni sagi mai sinnabai makha poliko aduna ni haijing sagi tablet to the game sanam dia roidana game sanabi da mukta do ya da dina ti ya bla ko MI ki samam le ba de kai kai samam le do ai hai ni pot mai sina bam ni makha pol tape kum bas ni maru ai office da bak to bu gum ba artist kum na lai gum ba yek bu nu ngai ba screen apak pa ko gi video yeng ba youtube da sin leidana adu gum gi thabak ki da makta sabani na maga atupa thabak ke chana roi da pot tu yeng ga di nuai ti hai ta me to mai gi mathau dui matung na di am par nuai hai ta ꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯁꯦ ꯀꯩ ꯑꯦꯞꯇ ꯑꯩ ꯁꯦꯝꯒꯦ ꯍꯥꯏ ꯑꯩꯗꯤ ꯀꯩꯅꯣꯗ ꯇꯧꯋꯦ ꯄꯋꯥꯔ ꯗꯥꯏꯔꯦꯛꯇꯔꯗ ꯕ꯭ꯔꯣ ꯑꯩꯒꯤ ꯐꯣꯟ ꯍꯦꯟꯁꯦꯠ ꯌꯣꯟꯊꯣꯛꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯇꯨꯡꯗ ꯔꯤꯛꯁ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯃꯗꯨꯗꯣ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯁꯣꯐꯋꯦꯌꯔꯒꯁꯦ ꯃꯤꯅ ꯐꯣꯟ ꯑꯃ ꯈꯨꯜꯂꯛꯄꯁꯦ ꯗꯨꯀꯥꯟꯗ ꯄꯨꯁꯤꯜꯂ ꯁꯣꯐꯋꯦꯌꯔ ꯊꯨꯒꯥꯏꯔꯒ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤꯗꯅꯀꯣ ꯃꯣꯏ ꯐꯣꯟ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁ ꯀꯔꯤ ꯑꯩꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗꯣ ꯃꯣꯏ ꯂꯧꯊꯣꯛꯑꯒ ꯌꯦꯡꯕ ꯉꯝꯃꯤꯗꯅ ꯐꯣꯟꯒ ꯁꯦꯝꯕ ꯄꯤꯕꯁꯤ ꯀꯤꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯐꯣꯟ ꯑꯅꯤ ꯌꯥꯗꯅ ꯂꯩꯌꯦꯕ ꯑꯩ ꯁꯦꯝꯒꯦ ꯈꯜꯂꯝꯕꯅꯦꯕ ꯑꯩ ꯃꯣꯏꯗ ꯄꯤꯊꯣꯛꯑ ꯁꯤꯟꯅꯊꯣꯛꯑꯒ ꯑꯩ ꯐꯣꯟꯗ ꯁꯦꯝꯃꯨꯀ ꯍꯥꯏꯗꯧꯕꯁꯤ ꯀꯤꯔꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯀꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯗꯤꯇꯦꯜꯁ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏ ꯂꯣꯏ ꯌꯦꯡꯕ ꯌꯥꯕꯅꯤꯅ ꯑꯗꯨꯗꯒꯤ ꯁꯝ ꯑꯩꯅ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯃꯥꯡꯉꯩ ꯇꯥꯕꯤꯔꯝꯃꯅꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗꯁꯤꯗ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁ ꯀꯛꯊꯠꯈ꯭ꯔꯕꯗꯣ ꯑꯃꯨꯛ ꯔꯤꯀꯣꯚꯔ ꯇꯧ ꯌꯥꯕ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝ ꯊꯣꯛꯑꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯔꯤꯀꯣꯚꯔ ꯑꯃꯨꯛ ꯇꯧꯔꯣ ꯑꯗꯨꯗꯨꯅ ꯄꯣꯠꯁꯦ ꯄ꯭ꯔꯥꯏꯚꯦꯁꯤꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯌꯣꯟꯗꯦ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯑꯩ ꯁꯦꯝꯕꯐꯥꯎ ꯁꯦꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯊꯝꯃꯦ ꯑꯩꯅ ꯉꯝꯃꯒ ꯁꯦꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯈꯪꯕ ꯃꯤ ꯑꯃꯗ ꯏꯃꯥꯡꯗ ꯁꯦꯝꯍꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯔꯣꯁꯟ ꯂꯣꯏꯇꯣꯟꯖꯝꯅ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁꯀ ꯔꯤꯌꯦꯜꯃꯤꯒꯤ ꯁꯣꯐꯋꯦꯌꯔꯒ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯗꯕ ꯃꯥꯜꯂꯦ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯗꯦ ꯃꯣꯏꯁꯦ ꯁꯕ ꯕ꯭ꯔꯥꯟ ꯉꯥꯛꯇꯅꯤꯅꯀꯣ ꯑꯣꯞꯄꯣ ꯀꯥꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯗꯨꯒꯤ ꯚꯤꯚꯣ ꯃꯥꯒꯤ ꯃꯣꯏꯁꯦ ꯆꯥꯏꯅꯤꯁꯀꯤ ꯕ꯭ꯔꯦꯟ ꯑꯆꯧꯕ ꯃꯃꯤꯡꯗꯣ ꯑꯩ ꯃꯃꯤꯡꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯕ ꯈꯤꯇꯪ ꯋꯥꯔꯦ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯒꯨꯒꯜ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯥꯏ ꯄꯦꯔꯦꯟ ꯀꯝꯄꯅꯤꯁꯦ ꯑꯜꯐꯥ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯒꯤ ꯁꯕ ꯕ꯭ꯔꯥꯟꯅꯦꯕ ꯒꯨꯒꯜꯁꯦ ꯑꯗꯨꯏ ꯃꯈꯥꯗ ꯒꯨꯒꯜꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕ ꯖꯤꯃꯦꯜ ꯀꯔꯤ ꯃꯥꯏ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯈꯥꯏꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯔꯤꯌꯦꯜꯃꯤ ꯑꯗꯩ ꯑꯣꯞꯄꯣ ꯚꯤꯚꯣ ꯀꯥꯏꯅ ꯂꯩꯁꯦ ꯃꯣꯏꯁꯦ ꯀꯝꯄꯅꯤ ꯑꯃꯈꯛꯇꯤꯅ ꯆꯂꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯃꯤ ꯍꯥꯏꯔꯒ MIꯒꯤ ꯐꯣꯟꯁꯨ ꯄꯨꯊꯣꯛꯏ ꯄꯣꯀꯣꯒꯤ ꯐꯣꯟꯁꯨ ꯄꯨꯊꯣꯛꯏ ꯕ꯭ꯂꯦꯛ ꯁꯥꯔꯛꯀꯤ ꯐꯣꯟꯁꯨ ꯄꯨꯊꯣꯛꯏ ꯃꯣꯏꯅ ꯂꯣꯏ ꯄꯨꯊꯣꯛꯏꯗꯅ ꯃꯣꯏ ꯃꯈꯥ ꯉꯥꯛꯇꯅꯤ ꯀꯝꯄꯅꯤ ꯁꯕ꯭ꯔꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯁꯕ꯭ꯔꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ R&D ꯔꯤꯁꯔꯁ ꯇꯧꯕ ꯈꯣꯠꯄꯁꯦ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯅ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯃꯥꯟꯅꯕ ꯂꯥꯏ ꯂꯨꯋꯥꯡꯁꯥꯅ ꯍꯥꯏꯌꯦ ꯕ꯭ꯔꯣꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯌꯦ ꯑꯁ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦꯗ ꯕ꯭ꯔꯣ ꯅꯪꯁꯨ ꯀꯩꯅꯣ ꯆꯍꯤ ꯍꯪꯕꯁꯦ ꯅꯨꯄꯤꯗꯗꯤ ꯌꯥꯝ ꯍꯥꯏꯅꯗꯗꯥꯏꯅꯦ ꯑꯁꯦꯡ ꯅꯨꯄꯤꯗ ꯆꯍꯤ ꯍꯪꯕ ꯅꯨꯄꯥꯗ ꯇꯣꯂꯣꯞ ꯍꯪꯕ ꯑꯁꯦꯡꯕ ꯑꯝꯇ ꯈꯪꯉꯝꯃꯣꯏꯗꯣ ꯑꯗ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯑꯗꯨꯃꯥꯏ 30+ ꯑꯣꯏꯔꯦ ꯑꯁꯦꯡꯕ ꯑꯩꯁꯨ ꯗꯥꯏꯔꯦꯛꯇꯤ ꯍꯥꯏꯔꯔꯣꯏꯒꯦ ꯃꯌꯥꯝꯅ ꯈꯪꯕ ꯐꯣꯟ ꯀꯔꯤ ꯂꯩꯒꯦ ꯍꯥꯏ ꯃꯌꯥꯝꯅ ꯈꯥꯡꯕ ꯐꯣꯟ ꯀꯩ ꯂꯩꯒꯦ ꯍꯥꯏ ꯃꯌꯥꯝ ꯈꯥꯡꯕ ꯐꯣꯟ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯕꯦꯇ꯭ꯔꯤ ꯈꯥꯡꯕ ꯃꯇꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅ ꯕꯦꯇ꯭ꯔꯤꯒꯤ MAHꯇꯨ ꯈꯔ ꯆꯥꯎꯕ 5000ꯗꯒꯤ ꯇꯥꯗꯕ ꯑꯗꯨꯒ 1+ ꯀꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯈꯥꯡꯉꯦ ꯉꯁꯥꯏꯒꯤ ꯑꯗꯨ ꯁꯣꯐꯋꯦꯌꯔꯅꯅꯦꯕ ꯑꯗꯨꯗꯣ ꯕꯦꯇ꯭ꯔꯤ ꯈꯛꯇꯅꯁꯨ ꯅꯠꯇꯦꯕ ꯑꯅꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯗꯨꯅꯅꯦꯕ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯐꯖꯅ ꯄꯟꯖꯈꯤꯕꯅꯦ MAHꯇꯨ ꯆꯥꯎꯔꯒꯁꯨ ꯕꯦꯇ꯭ꯔꯤꯗꯣ ꯍꯦꯛꯇ ꯖꯨꯔꯨ ꯆꯨꯝꯕ ꯁꯣꯐꯋꯦꯌꯔꯗꯨꯅ ꯕꯛꯁ ꯂꯩꯕ ꯑꯗꯨꯝ ꯑꯣꯏꯇꯥꯔꯗꯤ ꯃꯥ 10,000ꯁꯨ ꯑꯣꯏꯁꯅꯨ ꯉꯥꯛꯇꯪꯗ ꯂꯣꯏꯈꯤꯅꯦꯕ ꯁꯣꯐꯋꯦꯌꯔꯗꯨꯅ ꯃꯥꯒꯤ ꯍꯥꯞꯄꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟ ꯆꯥꯟꯅꯔꯒ ꯐꯖꯅ ꯁꯦꯝꯕ ꯐꯣꯟ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕꯅꯦꯕ ꯏꯌꯥꯝꯕꯅ ꯍꯧꯖꯤꯛ ꯌꯨꯁ ꯇꯧꯔꯤꯕ ꯐꯣꯟꯁꯦ ꯀꯩ ꯐꯣꯟꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯟ ꯌꯨꯁ ꯇꯧꯔꯤꯁꯦ
ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯒꯦꯂꯦꯛꯁꯤ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S21 FE ꯂꯥꯏꯐ ꯇꯧꯔꯛꯏꯕ ꯐꯣꯟꯁꯤꯅ ꯑꯗꯨꯒꯤ ꯐꯣꯟꯗꯨꯗꯩꯅꯦ ꯑꯩꯒꯤꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯐꯣꯟꯗꯨꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯐꯇꯒꯤ ꯑꯩꯅ ꯀꯃꯦꯟ ꯄꯥꯔꯤꯁꯤꯅ ꯄꯣꯀꯣꯒꯤ ꯐꯣꯟꯅꯤ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯀꯣꯔꯅꯔ ꯃꯅꯤꯄꯨꯔꯅ ꯑꯟꯗꯔ 10K 5G ꯑꯐꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯖꯅ ꯁꯦꯝꯃꯒ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯑꯐꯕ 4-5 ꯈꯟꯒꯠꯂꯒ ꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯔꯣ ꯑꯗꯨ ꯆꯥꯅꯕ ꯑꯃ ꯈꯟꯗꯣꯛꯄꯤꯔꯣ ꯌꯥꯝ ꯂꯥꯏꯅ ꯈꯟꯗꯣꯛꯑꯗꯕꯅꯤ ꯅꯊꯤ ꯐꯣꯟꯁꯤ ꯃꯦꯞꯁꯦ ꯐꯠꯇ꯭ꯔꯤꯁꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯕ꯭ꯔꯣ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯃꯥꯏ ꯐꯤꯆꯔꯁꯇꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯁꯨ ꯐꯠꯇ꯭ꯔꯦ ꯀꯦꯃꯦꯔꯥꯗꯨꯁꯨ ꯀꯦꯃꯦꯔꯥ 2 ꯍꯥꯞꯄꯗꯨꯗ ꯑꯃꯗꯨꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯦꯃꯦꯔꯥ ꯅꯠꯇꯦ ꯃꯤꯡꯒꯤ ꯑꯣꯏꯅ ꯁꯨꯝ ꯐꯖꯅ ꯍꯥꯞꯆꯟꯕꯅꯦ 0.08 ꯃꯦꯒꯥꯄꯤꯛꯁꯦꯜ ꯍꯥꯏꯌꯦ ꯑꯗꯨꯝ ꯀꯅꯥꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯗꯩꯗꯤ ꯃꯥꯏ ꯀꯣꯚꯔꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯗꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯔ ꯇꯦꯛꯀꯟꯕ ꯀꯥꯏꯒꯟꯕ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯅꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒ ꯌꯦꯡꯀꯥꯟꯗ ꯑꯇꯣꯞꯄ ꯑꯗꯨꯗꯩ ꯍꯦꯟꯅ ꯑꯐꯕ ꯐꯣꯟ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤꯅꯤ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 4 ꯚꯔꯁꯦꯁ ꯃꯣꯇꯣ H50 ꯄ꯭ꯔꯣꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯣꯇꯣ H50 ꯄ꯭ꯔꯣꯅ ꯌꯥꯝ ꯊꯤ ꯍꯦꯜꯂꯅꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 4ꯁꯨ ꯐꯩ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯍꯥꯏꯗꯤ ꯀꯩ ꯁ꯭ꯋꯥꯏꯗ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯣꯇꯣ S50 ꯄ꯭ꯔꯣꯗꯨꯗꯤ ꯃꯥꯏ ꯗꯤꯖꯥꯏꯟꯒꯗꯣ ꯌꯥꯝ ꯐꯖꯔꯦ ꯆꯥꯔꯖꯔꯒꯗꯣ ꯑꯁ ꯃꯥꯏ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕꯗꯣ ꯑꯗꯩꯗꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ 50 ꯋꯥꯠꯀꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯕ ꯔꯤꯚꯔꯁ ꯆꯥꯔꯖꯔꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯕ ꯑꯗꯩꯗꯤ IP68ꯀꯤ ꯋꯥꯇꯔ ꯄ꯭ꯔꯨꯐꯁꯨ ꯑꯃꯨꯛ ꯑꯣꯏꯔꯤꯕ ꯑꯗꯩ ꯀꯔꯞ ꯗꯤꯁꯄ꯭ꯂꯦ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯤ ꯀꯔꯞ ꯑꯃꯨꯛ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯃꯥꯅ ꯐꯤꯆꯔꯁꯇꯣ ꯀꯦꯃꯦꯔꯥꯗ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯦꯃꯦꯔꯥ ꯑꯣꯏꯔꯦꯗꯅꯀꯣ ꯇ꯭ꯔꯤꯄꯜ ꯀꯦꯃꯦꯔꯥ ꯀꯞꯄ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ H50 ꯄ꯭ꯔꯣꯅ ꯍꯦꯜꯂꯦ ꯀꯣꯜ ꯑꯦꯛꯇꯤꯞꯇ ꯂꯩꯔꯤꯉꯩꯗ ꯆꯥꯔꯖ ꯇꯧꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ꯭ꯔꯣ ꯍꯥꯏ ꯀꯣꯜ ꯄꯥꯏꯅ ꯆꯥꯔꯖ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇꯗꯤ ꯈꯪꯉꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯐꯣꯟꯒꯤ ꯁꯥꯔ ꯚꯦꯂꯨ ꯍꯥꯏꯅ SAR ꯁꯥꯔ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯦꯕ ꯌꯦꯡꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯝꯇ ꯆꯪꯉ ꯌꯦꯡꯕꯤꯌꯣ ꯆꯦꯅꯦꯜꯗ ꯑꯗꯨꯗ ꯄꯟꯈꯤꯕꯅꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯐꯣꯟ ꯈꯛꯇ ꯅꯠꯇꯦ ꯑꯦꯚ꯭ꯔꯤ ꯌꯨꯅꯤꯚꯔꯁꯇ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯕ꯭ꯂꯨꯇꯨꯠ ꯍꯦꯗꯁꯦꯠꯁꯦ ꯄ꯭ꯂꯥꯁꯇꯤꯛꯅꯤꯗꯅ ꯃꯥꯐꯧ ꯁꯨꯃꯥꯏꯅ ꯊꯝꯀꯥꯟꯗ ꯃꯥꯁꯨ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯑꯦꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯆꯦ ꯃꯆꯦꯠ ꯍꯥꯏꯔꯦ ꯃꯥꯕꯨ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯑꯝꯒꯅꯦꯕ ꯌꯨꯅꯤꯚꯔꯁꯇ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯊꯥꯗꯣꯛꯏꯕ ꯔꯦꯗꯤꯌꯦꯁꯟꯗꯨꯅ ꯑꯦꯃꯥꯎꯟꯇꯨ ꯌꯥꯝ ꯂꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯛꯍꯟꯕ ꯉꯝꯗꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯐꯣꯟꯗꯒꯤꯗꯤ ꯊꯥꯗꯣꯛꯏꯕ ꯔꯦꯗꯤꯌꯦꯁꯟꯁꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯕꯦꯇ꯭ꯔꯤ ꯑꯗꯩꯗꯤ ꯕꯦꯇ꯭ꯔꯤ ꯑꯁꯤ ꯍꯤꯠ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯁꯤꯒꯅꯦꯜꯁꯤꯡ ꯐꯥꯖꯟꯅꯕ ꯍꯣꯠꯅꯕꯗ ꯔꯦꯗꯤꯌꯦꯁꯟ ꯃꯌꯥꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯊꯥꯗꯣꯛꯄ ꯐꯣꯟ ꯂꯩ ꯂꯤꯛꯅ ꯊꯥꯗꯣꯛꯄ ꯐꯣꯟ ꯂꯩ ꯑꯗꯨꯒꯤ ꯔꯦꯗꯤꯌꯦꯁꯟꯗꯨ ꯀꯣꯛꯇꯨꯗ ꯑꯃꯨꯛ ꯂꯩꯒꯅꯤ ꯆꯥꯔꯖ ꯇꯧꯕꯒꯤ ꯑꯃꯨꯛ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔ ꯑꯗꯨꯝ ꯊꯣꯛꯅꯤ ꯂꯣꯡ ꯇꯥꯝꯗꯅꯤꯀꯣ ꯈꯨꯗꯛꯇꯗꯤ ꯀꯅꯥꯁꯨ ꯈꯪꯉꯣꯏ ꯁ꯭ꯂꯣ ꯄꯣꯏꯖꯟꯒꯨꯝꯕꯅꯤ ꯕ꯭ꯔꯣ M55 का A35 का कनाने हेन्ना फगे ब्रो है ꯑꯩꯗꯤ A35 ꯍꯦꯟꯅ ꯄꯥꯝꯃꯤ ꯃꯥꯒꯤ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯐꯩ ꯍꯥꯏꯗꯣꯏꯅꯤ ꯏꯌꯥꯝꯕ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯍꯦꯡ ꯆꯠꯂꯣꯏꯗꯕ ꯑꯃ ꯍꯥꯏꯕꯤꯔꯝꯃꯣꯏ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯗ ꯍꯦꯡ ꯆꯠꯂꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯂꯨꯄꯥ 10,000 ꯄꯤꯕ ꯐꯣꯟꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯗꯅꯀோ 50,000 ꯄꯤꯕ 50 pꯤꯕ ꯁꯦꯝꯁꯪꯒꯤ S24 Ultra ꯂꯩꯌꯨ ꯍꯥꯏꯔꯛꯑꯅꯦꯕ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯅ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯇꯥꯡꯕ ꯐꯣꯟꯁꯨ ꯂꯩꯕꯅꯤꯅ ꯑꯐꯕ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗ 15 15 ꯀꯨꯟꯊ꯭ꯔꯥꯗꯒꯤ ꯅꯤꯐꯨꯗ 50 ꯐꯥꯎ ꯃꯅꯨꯡꯗ ꯀꯔꯝꯕ ꯐꯒꯗꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯟꯗꯣꯛꯄꯁꯨ ꯂꯥꯏꯒꯅꯤ ꯑꯗꯣꯝꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯁꯨ ꯆꯥꯟꯅꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯈ꯭ꯋꯥꯏ ꯍꯦꯡ ꯆꯠꯂꯣꯏꯗꯕ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯑꯦꯟꯁꯔꯁꯦ S24 Ultra ꯍꯥꯏꯔꯝꯃꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯏꯁꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇ ꯑꯩꯅ ꯄꯥꯝꯃꯤꯕ ꯕꯖꯦꯠ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯂꯨꯄꯥ ꯑꯁꯨꯛ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯐꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯁꯣꯏꯇꯥꯔꯒꯁꯨ ꯋꯥꯔꯧꯕꯤꯅꯨ ꯁ꯭ꯄꯤꯀꯔ 2 ꯄꯥꯟꯕ ꯐꯣꯟ ꯀꯔꯤ ꯂꯩꯒꯦ ꯑꯁ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯑꯗꯨꯗꯤ ꯁ꯭ꯄꯤꯀꯔ 2 ꯄꯥꯟꯕꯁꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯗ ꯁ꯭ꯇꯤꯔꯤꯑꯣ ꯁ꯭ꯄꯤꯀꯔ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯃꯊꯛꯀꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯐꯝꯒꯤ ꯁ꯭ꯄꯤꯀꯔꯗꯨꯁꯨ ꯏꯁꯩꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯊꯥꯕ ꯃꯇꯝꯗ ꯃꯥꯁꯨ ꯁꯥꯎꯟ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ ꯃꯈꯥꯁꯨ ꯄꯨꯊꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁ꯭ꯇꯤꯔꯤꯑꯣ ꯄꯥꯟꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯗꯕꯜ ꯁ꯭ꯄꯤꯀꯔ ꯉꯥꯛꯇꯅꯤ ꯕ꯭ꯔꯣ ꯐꯣꯟ ꯇꯧꯕꯁꯦ ꯁꯣꯐꯋꯦꯌꯔ ꯑꯅꯧꯕ ꯀꯥꯞꯄꯒ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯝ ꯌꯥꯅꯤ ꯁꯣꯐꯋꯦꯌꯔ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯣꯐꯋꯦꯌꯔ ꯀꯥꯞꯄ ꯁꯤꯖꯤꯟꯅꯕ ꯐꯣꯟꯁꯦ EI ꯅꯝꯕꯔ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏ EI ꯅꯝꯕꯔ ꯇ꯭ꯔꯦꯁ ꯇꯧꯕꯁꯦ ꯑꯅꯧꯕ IMEI ꯅꯝꯕꯔ ꯀꯥꯞ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯟꯗꯣꯛꯈꯤ ꯇꯥꯔꯒꯗꯤ ꯉꯝꯃꯔꯣই ꯁꯤꯟꯗꯣꯛꯇꯕꯤꯗ ꯑꯗꯨꯒꯤ ꯐꯣꯟꯗꯨꯗ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯑꯗꯨꯝ ꯉꯝꯒꯅꯤ iQOO S9 Proꯁꯦ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯑꯃꯨꯛꯇ ꯈꯪꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯥꯜꯂꯦꯀꯣ ꯑꯩ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯣꯔꯁꯤꯡꯗ ꯀꯔꯝ ꯀꯥꯟꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏ ꯍꯧꯖꯤꯛ ꯐꯪꯉꯤꯕ꯭ꯔꯥ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ
ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯅ ꯐꯔꯅꯤ BSNLꯒꯤ ꯁꯤꯝꯒꯤ ꯄꯥꯎ ꯀꯔꯤ ꯂꯩꯒꯦ ꯍꯥꯏ BSNLꯒꯤ ꯁꯤꯝꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇꯗꯤ ꯀꯧꯇꯥꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯝ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯣ ꯅꯦꯠꯋꯥꯛꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯗ꯭ꯔꯤ ꯃꯣꯏꯒꯤ BSNLꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯪꯕ ꯃꯇꯝꯗ ꯃꯣꯏ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯑꯣꯏꯅ ꯇꯋꯥꯔ ꯌꯨꯡꯗ꯭ꯔꯒꯁꯨ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯖꯤꯑꯣꯒꯤ ꯅꯠꯇ꯭ꯔ ꯏꯌꯥꯔꯇꯦꯜꯒꯤ ꯇꯋꯥꯔꯁꯤꯡꯗꯨꯗ BSNLꯒꯤ ꯃꯣꯏꯒꯤ ꯑꯦꯇꯦꯆ ꯇꯧꯁꯜꯂꯀꯥꯟꯗ ꯅꯦꯠꯋꯥꯛ ꯐꯪꯍꯟꯒꯅꯤꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯐꯝꯗ ꯐꯪꯉꯕꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯑꯗꯨꯃꯛꯇꯤ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯤꯝꯒꯤ ꯋꯥꯗꯤ ꯐꯪꯉꯕꯅꯤ ꯍꯧꯖꯤꯛ S50 Proꯗꯣ ꯕꯦꯇ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯐꯩ ꯕꯦꯇ꯭ꯔꯤ ꯈꯥꯡꯕꯅꯤ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯎꯋꯤ ꯂꯟꯗꯟ ꯑꯉꯣꯝꯅ ꯃꯌꯥꯝ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯅꯤꯁꯨꯗꯤ ꯄꯥꯖꯔꯒꯦꯕꯀꯣ ꯑꯗꯨ ꯄꯨꯡꯁꯦ 8ꯁꯨ ꯇꯥꯁꯜꯂꯛꯑꯦ ꯉꯁꯥꯏꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯄꯨꯡ ꯑꯃꯃꯨꯛꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔ ꯆꯥꯛꯁꯨ ꯂꯥꯝꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦꯁꯨ ꯆꯪꯍꯟꯕꯤꯔꯛꯑꯦ ꯏꯆꯦ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯆꯦ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯂꯥꯛꯄꯤꯈꯤꯕꯅꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯌꯦꯡꯕꯤꯔꯛꯑꯦ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯩ ꯏꯆꯦꯅ ꯐꯖꯕ ꯄꯥꯎꯈꯨꯝ ꯄꯤꯕꯗꯣ ꯃꯣꯏ ꯑꯇꯩꯁꯤꯡꯗꯨꯗ ꯑꯩ ꯄꯜꯂꯔꯣꯏꯒꯦ ꯄꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯒꯗꯕꯅꯤꯅ ꯃꯣꯏꯗ ꯄꯥꯎꯈꯨꯝ ꯐꯖꯕ ꯄꯤꯕꯗꯣ ꯌꯥꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯁꯦꯝꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯏꯔꯝꯗꯝꯁꯦ ꯑꯃꯨꯛꯇꯪ ꯆꯥꯎꯈꯠꯅꯕ ꯐꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛꯇꯪꯗꯤ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯅ ꯉꯝꯖꯕ ꯏꯆꯦꯅ ꯉꯝꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯝꯖꯕ ꯈꯔꯇꯪ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇꯪ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯃꯨꯛꯇꯪ ꯑꯣꯏꯍꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯄ꯭ꯔꯥꯎꯗꯂꯤ ꯁꯤꯗꯤ ꯃꯩꯇꯩꯒꯤꯅꯤ ꯃꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯩꯅꯤꯅꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯅ ꯀꯤꯅꯍꯟꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡ ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯑꯍꯥꯟꯕ ꯁ꯭ꯇꯦꯞ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯇꯧꯃꯤꯟꯅꯔꯝꯁꯦꯅ ꯑꯗꯨꯃꯥꯏꯅ ꯏꯆꯦꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ 7 Colors ꯀꯪꯂꯩꯄꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃ ꯋꯥꯠꯍꯧꯔꯦ ꯍꯪꯍꯧꯕ ꯑꯌꯥꯝꯕ ꯑꯩꯒꯤ ꯐꯣꯟꯁꯦ OnePlus Nord CE2 Lite 5Gꯅꯦ ꯑꯗꯣ ꯀꯣꯜ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯅꯦꯠꯋꯥꯔꯛ 4G ꯍꯦꯛꯇ ꯑꯣꯟꯂꯛꯑꯦ 5G ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯁꯤ ꯐꯣꯟꯗꯨꯅ ꯅꯠꯇꯦ ꯅꯦꯠꯋꯥꯔꯛꯇꯨꯅꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐꯣꯟꯗꯨꯁꯨ ꯑꯩ ꯐꯣꯟꯗꯁꯨ ꯇꯧꯏ ꯐꯣꯟ ꯑꯇꯩꯗꯁꯨ ꯃꯌꯥꯝ ꯇꯧꯏ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯅꯦꯠꯋꯥꯔꯛꯇꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯉꯩꯗ ꯃꯣꯏ 5Gꯁꯦ ꯄꯨꯔꯥ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ 5G ꯑꯣꯏꯗ꯭ꯔꯤꯕꯩꯅꯦꯕ ꯇ꯭ꯔꯥꯏꯌꯦꯜ ꯃꯣꯗꯇ ꯀꯩꯗ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯗ ꯃꯥꯔꯀꯦꯠꯇ ꯁꯥꯟꯅꯩꯅꯦ 4Gꯒꯤ ꯅꯦꯠꯋꯥꯔꯛꯇꯨꯗ 5G ꯊꯥꯖꯤꯜꯂ ꯆꯠꯍꯜꯂꯤꯔꯁꯨ ꯈꯪꯄꯣꯟꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨꯐꯥꯎ ꯇꯧꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯨꯅ ꯐꯣꯟꯅ ꯅꯠꯇꯦ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯣꯏ ꯑꯗꯨꯒ Samsung A55 5Gꯒ OnePlus 12R ꯀꯔꯝꯕꯅ ꯂꯧꯕꯅ ꯐꯒꯦ ꯍꯥꯏ OnePlus 12R ꯍꯦꯟꯅ ꯐꯔꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯣꯠꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯦ ꯏꯆꯦꯅ ꯍꯪꯉꯛꯏꯁꯦ ꯑꯝꯇ ꯈꯨꯝꯕꯤꯔꯣ ꯑꯩꯗꯤ ꯆꯥꯖꯗ꯭ꯔꯤ ꯆꯥꯔꯕ ꯀꯥꯡꯕꯨꯁꯤꯡ ꯀꯔꯤ ꯆꯥꯔꯒꯦ ꯍꯥꯏꯗꯣ ꯑꯝꯇꯪ ꯀꯃꯦꯟꯗ ꯁꯠ ꯏꯁꯟꯕꯤꯔꯛꯑꯣ ꯏꯆꯦꯁꯦ ꯃꯥꯁꯨ ꯃꯥꯒꯤ YouTube ꯆꯦꯅꯦꯜꯗꯣ ꯍꯧꯖꯤꯛ 50K ꯃꯨꯛ ꯌꯧꯔꯒꯨꯝ ꯇꯧꯕꯅꯦ ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯔꯦ ꯃꯥ ꯚꯤꯗꯤꯑꯣ ꯐꯖꯕ ꯁꯦꯝꯕꯅꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯋꯦ ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯕꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯑꯗꯣ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯒ꯭ꯔꯣ ꯇꯧꯅꯕ ꯃꯥꯏ ꯄꯥꯛꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅꯕ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩ ꯑꯃ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯑꯃꯁꯨ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯔꯀꯥꯟꯗ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯊꯤꯡ ꯐꯣꯟꯁꯦ MEF1 ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗꯦ ꯁ꯭ꯃꯨꯠꯇꯤ ꯐꯖꯅ ꯑꯣꯏꯕꯅꯦ ꯕꯦꯁ UI ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯟꯗꯔ 20K ꯍꯣꯏ UIꯕꯨꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯅꯤ ꯃꯥꯒꯤ ꯑꯐꯕꯗꯤ ꯂꯩꯌꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯥ ꯐꯩ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯕꯦꯇ꯭ꯔꯤꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ iQOOꯒꯤ ꯐꯣꯟꯁꯤꯅ ꯒꯦꯝ ꯁꯥꯟꯅꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯦꯃꯦꯔꯥ ꯁꯦꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤꯅ ꯀꯦꯃꯦꯔꯥꯗꯗꯤ ꯅꯨꯡꯉꯥꯏꯔꯦ UIꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯒꯤ ꯑꯃꯃꯝ USP ꯍꯥꯏꯇꯥꯔꯦꯀꯣ USP ꯑꯃꯃꯝꯗꯤ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯒꯤ USPꯗꯨꯗ ꯄꯥꯝꯖꯔꯨꯕ ꯆꯥꯅꯔꯨꯕꯁꯤꯡꯗꯨꯅ ꯂꯩꯔꯤꯅꯦꯕ ꯁꯤꯖꯤꯟꯅꯩꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯠꯇ꯭ꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯕꯦꯀꯥꯔꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯥ ꯌꯨꯁꯂꯦꯁꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ Samsung A55ꯒ A54ꯒ ꯀꯔꯝꯕꯅ ꯐꯒꯦ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ A55 ꯑꯩꯅ ꯈꯟꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯆꯨꯝꯃꯦ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛ ꯏꯊꯧ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏ ꯍꯣꯏ ꯏꯆꯦ
ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ 61K ꯈꯔ ꯂꯥꯟꯖꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯁꯦ ꯌꯥꯝ ꯊꯨꯅ 100K ꯌꯧꯕꯤꯔꯣ 100K ꯌꯧꯔꯣ ꯑꯗꯨꯒ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯇꯧꯕꯤꯌꯣ ꯑꯆꯧꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯒ꯭ꯔꯥꯟ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯂꯞ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯣ ꯏꯌꯥꯝꯕꯁꯨ ꯇꯧꯖꯕꯅꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯛꯑꯣ ꯏꯌꯥꯝꯕꯒꯤꯁꯨ ꯇꯧꯖꯔꯤꯕꯅꯦ ꯑꯗꯨꯒ ꯏꯆꯦꯁꯨ ꯍꯥꯏꯌꯦ ꯂꯥꯏ ꯂꯨꯋꯥꯡ ꯆꯥꯅ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯇꯧꯖꯒꯦ ꯑꯉꯝꯕ ꯆꯥꯡꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕꯅꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯥꯏꯀꯨ ꯒꯦꯃꯤꯡ ꯑꯍꯣꯡꯕ ꯑꯃꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯥꯏꯀꯨ G9S ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯟꯗꯛ ꯑꯃ ꯂꯣꯟꯆ ꯇꯧꯕ ꯏꯅꯧ ꯅꯧꯅ ꯂꯣꯟꯆ ꯇꯧꯕ ꯍꯣꯏ ꯑꯥꯏꯀꯨ G9S ꯑꯗꯨꯗꯣ ꯌꯥꯝ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯁꯤꯟꯅꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯁꯤꯟꯅꯗ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯌꯦꯡꯉ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯕꯖꯦꯠ ꯔꯦꯟꯖ ꯂꯩ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯕꯖꯦꯠꯇ ꯂꯩꯕ ꯉꯝꯕꯒꯤ ꯆꯥꯡ ꯂꯩ ꯇꯥꯔꯗꯤ ꯑꯗꯨ ꯂꯩꯕꯤꯕ ꯌꯥꯏ 7 ꯀꯂꯔꯁꯅ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦ ꯏꯔꯣꯟꯕ ꯆꯥꯏ ꯍꯥꯏꯅ ꯈꯨꯝꯃꯦ ꯏꯆꯦꯒꯤ ꯀꯣꯏꯁꯟꯗꯣ ꯆꯥꯛ ꯆꯥꯔꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯌꯥꯎ ꯇꯥꯔꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯨ ꯏꯆꯦꯅ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯅ ꯉꯁꯥꯏ ꯍꯪꯈꯤꯕꯗꯣ ꯑꯝꯇꯪ ꯀꯃꯦꯟ ꯖꯔ ꯖꯔ ꯑꯝꯇ ꯊꯥꯖꯟꯕꯤꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯈ꯭ꯔꯒꯦꯗꯣ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯏꯆꯦꯅ ꯏꯆꯦ ꯈꯨꯔꯨꯝꯕꯤꯌꯣ ꯑꯩꯁꯨ ꯈꯨꯔꯨꯝꯖꯒꯦ ꯏꯆꯦꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩꯒꯤ ꯅꯠꯇꯕ ꯏꯆꯦ ꯆꯦꯅꯦꯜꯗꯣ 100K ꯊꯨꯅ ꯌꯧꯕꯤꯔꯣ ꯃꯥꯏ ꯄꯥꯛꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯤꯔꯣ ꯏꯆꯦ ꯍꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯨꯛ ꯑꯩꯁꯨ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯅꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯗꯤ ꯀꯥꯎꯅꯤꯀꯣ ꯏꯆꯦ ꯍꯧꯖꯤꯛ 100K ꯌꯧꯔꯒ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯆꯧꯕ ꯑꯃ ꯇꯧꯔꯣ ꯑꯗꯨꯗ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄ ꯀꯥꯎꯅꯤ ꯑꯩꯁꯨ ꯂꯥꯛꯀꯗꯣꯏꯅꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯄꯥꯡꯊꯣꯛꯄ ꯂꯥꯛꯇꯣꯏꯅꯦ ꯀꯂꯔꯁ ꯀꯪꯂꯩꯄꯥꯛ ꯌꯥꯝ ꯍꯥꯎꯔꯅꯤ ꯍꯥꯏ ꯏꯔꯣꯝꯕ ꯆꯥꯕꯁꯦ ꯍꯥꯎꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡꯅꯤ ꯏꯔꯣꯟꯕ ꯀꯥꯏꯁꯦ ꯃꯤ ꯑꯇꯩ ꯂꯝꯗ ꯆꯥꯅ ꯄꯣꯟꯇꯦ ꯑꯗꯨꯒ ꯍꯩꯔꯒꯁꯨ ꯃꯣꯏꯅ ꯏꯔꯣꯟꯕꯗꯨꯒ ꯑꯩꯈꯣꯏꯅ ꯏꯔꯣꯟꯕꯁꯤꯒꯤ ꯃꯍꯥꯎ ꯑꯅꯤꯁꯦ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯏꯟꯁꯥꯡꯅꯤ ꯏꯔꯣꯟꯕ ꯎꯇꯤ ꯊꯣꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕꯀꯣ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯃꯈꯜ ꯃꯈꯜ ꯂꯩ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩ ꯑꯗ ꯑꯩꯈꯣꯏꯒꯤ ꯉꯥꯗ ꯊꯣꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯏꯕꯤ ꯍꯥꯏꯕꯁꯦ ꯑꯇꯣꯏꯕꯤ ꯊꯣꯡꯕ ꯍꯥꯏꯁꯤ ꯃꯤ ꯑꯇꯩ ꯍꯩꯅꯕ ꯄꯣꯟꯇꯦꯕ ꯑꯇꯣꯞꯄ ꯂꯝꯗ ꯇꯥꯎꯔꯒ ꯃꯇꯨꯝ ꯊꯣꯡꯕ ꯂꯩ ꯑꯩꯈꯣꯏꯅꯁꯨ ꯍꯩ ꯊꯣꯡꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯏꯕꯤꯒꯤ ꯑꯅꯤꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯥꯟꯅ ꯄꯣꯟꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯌꯥꯝ ꯂꯩꯗ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯄꯦꯇꯦꯟ ꯇꯧꯍꯧꯗꯕꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯤꯅ ꯑꯣꯏꯁꯟꯈꯤꯕ ꯂꯧꯁꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦꯅꯀꯣ ꯑꯗꯨꯅꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯀꯜꯆꯔꯗ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝꯅꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅꯔꯤꯁꯦ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥꯒꯤ ꯂꯣꯟꯁꯨ ꯂꯩꯖꯕ ꯃꯁꯥꯒꯤ ꯃꯌꯦꯛ ꯂꯩꯖꯕ ꯃꯁꯥꯒꯤ ꯌꯨꯅꯤꯛ ꯀꯜꯆꯔ ꯂꯩꯖꯕ ꯃꯁꯥꯒꯤ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯂꯩꯕ ꯂꯝꯗꯝ ꯑꯃꯅꯦꯕ ꯑꯗꯨꯗ ꯃꯤꯅ ꯀꯜꯂꯛꯄꯗꯩꯅꯦꯕ ꯇꯧꯔꯤꯁꯦ ꯀꯜꯂꯛꯄ ꯃꯌꯥꯝꯅ ꯃꯤꯍꯧꯕꯗꯒꯤ ꯃꯤꯇꯥꯕꯗꯒꯤ ꯃꯁꯤ ꯑꯣꯏꯅꯤꯡꯕꯗꯩꯅꯦꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯁꯨ ꯍꯣꯏ ꯑꯩꯁꯨ ꯏꯔꯣꯝꯕ ꯆꯥꯔꯦ ꯍꯣꯏ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯄꯨꯜꯂꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯖꯅ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯍꯣꯏ ꯏꯆꯦ ꯁꯣꯏꯍꯟꯕꯤꯔꯅꯨꯀꯣ ꯑꯩꯗꯤ ꯉꯥꯏꯔꯕꯅꯤ ꯆꯔꯥ ꯍꯦꯜꯂ ꯉꯥꯏꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯌꯥꯏꯐꯔꯦ ꯈꯨꯔꯝꯃꯤ ꯍꯣꯏ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ ꯏꯆꯦ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯤꯅꯤꯠ 5-10 ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯩ ꯉꯁꯥꯏ ꯄꯨꯡ 8ꯗ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯏꯆꯦꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯊꯣꯛꯈ꯭ꯔꯕ ꯃꯈꯥ ꯆꯠꯊꯔꯛꯄꯅꯤ ꯑꯦꯞꯁꯤ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯏ ꯀꯦꯃꯦꯔꯥ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗꯗꯤ ꯃꯥ ꯆꯥꯡꯗꯝꯅꯕꯗ ꯅꯣꯞꯇꯦ ꯃꯥ ꯍꯦꯛꯇ ꯃꯥ ꯒꯦꯝꯒꯤ ꯐꯣꯟ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯇꯥꯡꯕ ꯐꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯕ ꯂꯩ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯃꯥ ꯐꯖꯅ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯡꯁꯨ 7:13 ꯆꯠꯂꯦ ꯑꯩꯁꯦ ꯄꯨꯡ 7:13 ꯆꯠꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯑꯩ ꯌꯥꯔꯒꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯤ ꯁꯣꯏꯗꯅ ꯂꯥꯏꯚ ꯇꯧꯕꯤꯔꯣꯅ ꯃꯃꯥꯡꯗ ꯍꯥꯏꯔꯛꯈꯤꯕ ꯌꯥꯎꯕꯅꯤ ꯑꯗꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯁꯪꯉꯒꯗꯤ ꯇꯥꯟꯖꯥ ꯆꯥꯔꯒꯗꯤ 2ꯔꯛ ꯇꯧꯔꯁꯨ ꯌꯥꯏ 3 ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯇꯧꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯀꯛꯅꯕ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯉꯁꯤꯁꯨ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇ ꯉꯟꯇꯥꯗ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯔꯒꯦ ꯈꯜꯂꯛꯄꯗ ꯉꯁꯥꯏ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯄꯨꯡ 9ꯗ ꯂꯥꯏꯚ ꯇꯧꯔꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣꯅ ꯊꯝꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯨꯡꯗꯁꯨ ꯑꯩ ꯇꯧꯔꯛꯀꯗꯕ ꯅꯨꯃꯤꯠꯇ ꯃꯥꯡꯖꯧꯅꯅ ꯅꯠꯇ꯭ꯔꯒ ꯇꯧꯔꯛꯀꯗꯕ ꯃꯃꯥꯡꯗ ꯄꯨꯡ ꯈꯔ ꯃꯃꯥꯡꯗ ꯑꯩ ꯁꯣꯏꯅ ꯈꯪꯍꯟꯖꯔꯛꯀꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ
mayam ngaibiramo mayam ngasi wari watai sanai sumaina aisu sanaba pami mayam go wari watai sanaba sumaina tawbase aisu yam nungaijai aduna life ta adum sumaina pen pen da fongdok naraga wari watai sanaraga mayam punna support tawminaraga chakhotminase channel sisu mapung phaba hena chawa channel ama oina hotnabada mayam nasu mateng bangbiyo video sing share tawbiraga aduga subscribe tawdragana subscribe tawsanbiraga hena afaba chauba channel ama oitaragadi aina mayamgi damaktasu kari kari kharadi tawgena khanjari ai hojik haidoroi ngamukidaba taragadi mado nungaibadaba su yai aduna soidana maki aina khanjari thung matamda tawba ngambang oinabai damakta mayamnasu mateng pangbiyo 5G oirasu phone anamba call tawbada amda 4G voltage siznai adugine 4G da switch tawraga ido brother hai chomyam chome somna kanda style bina sin khumbirai ma khumbirai wa pakhumse ko masigi jo tawgino 5G pangtha thajala 4G sin halira khangde ka haidu nungai jadi hai 5G pangtha thajala 4G sin halira nungai hande haibudi asagi 5G gi network is phone kanda internet browse tawba yadaba matanga yawrai tanako adagi 5G thanba haise company kharana tawini hojik 5G se mafam khudimакta roll out tawbasu natri 5G gi 4G gi data speed to the khara improve to holakanda 5G gi changda speed pira kanda direct 5G nattabasu mayam yauri ko aduna haijabani adu ekta company khudimak tawri haidana khudimak pu chen thawdi nate adu ai pangai haijan basu nate madu thengna baduna haijabani du warau binu fare bro hai anan samana thank you fare yam basu CR7 gumba subscriber se jara jara 100K 200K matang matang 1 million 2 million yobo oiro hai mayam nungsibiradi 1 million 2 million yaukiba yai yaugidaba yai adubu ai subscriber yam yamba litpa aduda ai kesu thoina budi khanjade pammi pamba budi noibani na ko mayam chawba channel chawbo oibado pammi adubu kogi maitei ron ngangba maitei sidi aduk yamna mi masingdi leite dana ko karor karor da leitabani na adumakti yaukidaba su yai adubu chang ama hanjaba chang ama leiri madutang yaukibada adum mai pakpa aido oirena khanjadoini or Reni Saulina hoi bro good night sweet dream good night aise tummadamni chak chak thoga dum amung kakhaladamni Galaxy A34 use the bill box yaudre 13K lobose what oiribra S30 A34 da bill box yaudre bai matang du ngai sai chu haijakre adudi adumgi kano tare aduga magi price tu gi matung ina dum yai kesu kaide phone gi condition gi makha su pole bro group pro gi karamba group pro gi karamba na fai haibadu hanjani group pro yakoi gi video blogging sembok khotpa adum kangu ni na ko GoPro sida version anouba ma thai latest obi ni kwai fare adugi budget range da yingbiro anouba hujik anouba thopuduna di features ta specification na ma'am hela dabni na ma adum helani to aidi aini khanjaba DJI gi Osmo da ai so ma khanjari adu laiba ngamagadi ma'am gi video ko sem excellent quality lein na ma kena do hujik pawgi ni ngamdre duna phone dai dum honajari good night yamba mang farase hai mang farase tau tau bu khudin mai pa po biro hai ado mai pa ku so ijarage wish to biro pais thaga chani do mang farase je aidi kanari lon no khana no khti lon mane palak ba maming di paning dire mo yam haina gan mane ba ye 35 5G phaba pro hai ai yaba mitelon khangdaba mina su yengba yanaba english subtitle hapadi plan laibro hai english title hapase hojike plan laite hapadi ai afaba idea ni ado madu aingonda su hojike video sem do wari ni na ko ya wa haidi matam yam change ba adum tawa tar di video sem hapta am hen changsala ne ba aduduna haidi ai matam lejada bai ni ko nongmada loi bangam mi su leyam ngani ko ai ge wan dingam jada ni na adu matam sangna lowon ni aduna hayeng matam khar le ga na matam yam koma ga na pura youtube sinai full time job ka type ki type oirak tar ga di adu hapa yai hapasu akai ba leiti SW ai fare tech channel se yam pamjai fazana honaraga mai pakpa oiro manipur da su yam laite tech channel se hoi aina su yeng bada tech channel se yam laite manipur da aduna mai pa khu jage mayam na support to biro video like to ba share to ba subscribe to ba loi to biro aduga mayam mating dege ta ja yawra kanda aina khanjari ba chang su yopa mayam na su khangbiram gani hack tang china mapung phaba or matam de phone ga se no balon se hack to ba khuding ge phone ga maka suna ai ngasi ama hayeng ama hekta matang matang tawbado
ꯑꯩꯁꯨ ꯄꯥꯝꯃꯦ ꯇꯧꯅꯕꯁꯨ ꯍꯣꯠꯅꯒꯦ ꯃꯗꯨꯒꯤ ꯆꯥꯡꯗꯣ ꯌꯧ ꯇꯥꯔꯗꯤ ꯉꯝꯒꯅꯤꯅꯁꯨ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯊꯨꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯕ꯭ꯔꯣ ꯂꯦꯞꯇꯣꯞꯁꯦ ꯆꯥꯔꯖ ꯇꯧꯅ ꯄꯥꯏꯕꯁꯦ ꯕꯦꯇ꯭ꯔꯤꯗ ꯁꯣꯛꯀꯗ꯭ꯔꯣ ꯍꯥꯏ ꯕꯦꯇ꯭ꯔꯤꯗ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦꯕꯀꯣ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯇꯧꯕꯗ ꯇꯞꯄꯤ ꯊꯞꯅ ꯆꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯌꯥꯝꯕꯅ ꯎꯄꯥꯏ ꯂꯩꯇꯕ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯦꯞꯇꯣꯞꯀꯨꯝꯕꯗꯗꯤ ꯊꯕꯛ ꯇꯧꯅ ꯕꯦꯇ꯭ꯔꯤꯗꯣ ꯍꯦꯛꯇ ꯗꯥꯎꯟ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤ ꯄ꯭ꯂꯒ ꯏꯟ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯁꯦ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯩ ꯉꯥꯛꯇꯅꯦ ꯑꯗꯨꯗ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯗ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯏꯅꯥꯎꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯐꯪꯖꯔꯦ ꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏ ꯃꯥꯜꯂꯦ ꯆꯦ ꯑꯩꯁ ꯀ꯭ꯂꯤꯟꯇꯟ ꯆꯤꯇꯟꯅꯀꯣ ꯀꯦꯁ ꯑꯦꯁ ꯆꯤꯇꯟꯅ ꯍꯣꯏ ꯏꯌꯥꯝꯕ ꯂꯥꯏꯐꯇ ꯊꯦꯡꯅꯕ ꯑꯩꯁꯨ ꯉꯁꯤ ꯈꯛꯇꯪ ꯀꯃꯦꯟꯁꯤꯇꯪ ꯎꯖꯔꯤ ꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯦꯡꯉꯦ ꯈꯪꯅꯕ ꯑꯩꯅꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯅꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯍꯥꯏꯗꯨ ꯅꯨꯡꯉꯥꯏꯖꯩ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯣ ꯃꯣꯇꯤꯚꯦꯠ ꯑꯣꯏꯔꯤꯅꯤꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕꯒ ꯊꯦꯡꯅꯖꯕꯁꯨ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯆꯥꯡꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯁ꯭ꯇꯥꯔ ꯁꯟꯅ ꯑꯩ ꯍꯌꯦꯡ ꯄꯨꯡ 3ꯗ ꯏꯌꯥꯝꯕꯒꯤ ꯖꯤꯃꯦꯜꯗ ꯀꯣꯂꯥꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯦꯜ ꯇꯧꯖꯔꯛꯀꯦ ꯏꯌꯥꯝꯕꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯑꯣ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯣꯗꯣ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯨꯝ ꯇꯧꯖꯒꯦ ꯑꯗꯨꯒ ꯇꯣꯂꯤꯁ ꯅꯋꯥꯏꯄꯝꯅ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯇꯣꯂꯤꯁꯅ ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝ ꯁꯨꯅꯤꯅ ꯕ꯭ꯔꯣ ꯁꯦꯝꯁꯪ A35 ꯐꯕ꯭ꯔꯥ ꯍꯥꯏ M33 5G ꯐꯕ꯭ꯔꯥ ꯑꯩ ꯃꯃꯥꯡꯗꯁꯨ ꯈꯨꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯐꯩ ꯁꯦꯝꯁꯪꯒꯤ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨ ꯌꯥꯝ ꯐꯕꯅꯤ ꯑꯐꯕꯇ ꯑꯣꯏꯕꯤꯌꯣ ꯏꯌꯥꯝꯕ ꯌꯥꯏꯐꯔꯦ ꯍꯩ ꯍꯣꯏ ꯑꯐꯕꯇ ꯑꯣꯏꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯇꯧꯔꯨꯕꯗ ꯅꯤꯡꯕ ꯂꯣꯏ ꯊꯨꯡꯕ ꯑꯣꯏꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯔꯁꯦ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯀꯃꯦꯟꯁꯤꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯐꯅꯁꯨ ꯀꯨꯏꯔꯦ ꯑꯩ ꯄꯨꯡ ꯑꯃꯁꯨ ꯍꯦꯜꯂꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯃꯇꯝꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯏ ꯃꯊꯛꯇ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯏꯐ ꯑꯝꯗ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯗꯤ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯅꯔꯁꯤ ꯑꯗꯨꯒ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯗꯣ ꯑꯩꯒ ꯊꯦꯡꯅꯕꯅꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ SBI ꯌꯣꯅꯣꯒꯤ ꯃꯇꯥꯡꯗ ꯁꯦꯝꯍꯟꯖꯅꯤꯡꯉꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯁꯨꯝ ꯌꯦꯡꯖꯔꯛꯑꯒꯦ ꯁꯣꯏꯗꯅ SBI ꯌꯣꯅꯣꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯇꯣꯄꯤꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯒꯦꯗꯣ ꯑꯩ ꯁꯣꯏꯗꯅ ꯃꯇꯝ ꯈꯔ ꯆꯪꯉꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯍꯌꯦꯡ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯄꯗꯨꯗ ꯑꯩꯅ ꯁꯣꯏꯗꯅ ꯀꯃꯦꯟꯗꯣ ꯑꯩꯅ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒ ꯊꯦꯡꯅꯕꯅꯦꯅ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯅꯔꯒ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯃꯨꯛ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯇꯧꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯉꯁꯥꯏꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ